Engbiriba tabiriba mayambo amukashu hanna Manipuri Miragi Makaitegi ay hamon promote mayambi kai kumnajari amasung kuramjari. Loinana ngasigi akoigi sairang sedinabagi thauramashida langshan biduna laibiriba akoigi madam oja mayam puno pusu aina taram nokchari. Maruaina ngasi akoi International Mother Language Day ga mari lainana shinba akoigi online platform da sairang sedina bani asigi si ngasi ani shuba kano haitare numit haitare Manipuri Miragi koi imalon malem imalon ningsing numit ka thauram chi pangthok pasi to aham wakta da akoi sida election bidona laibiriba oja akoi gi moirang them Raj Kumar amadi madam Shoiba adugaidi akoi Bangladesh tagi Roshana Bashi Shoibam Shurekha koi madam punamak pusu aina hanna kuramjari amasung ikai khumna uchari amasung akoigi manungda election don lera gadaladagi madam hijam bebisu to ahama waktada akoi thodokna matam si am lawraga akoi mi si yamarina akoi matang akoi sum tangsan jarake ngasigi si asmain tawrani akoi tawbudi akoi second round natrag matam legna third round ma akoi kano tawgani ngamna bo hotna jagani tawbutabu akoi ramadan manungda oibanina akoi Bangladesh tagi akoi madam Roshana Basi mahaki achinba amasung akoi dharmagi thabak tawdaba yadaba khatangai phadaba leibana ahambagi round side sida masagi seireng ani natraga ahum ya thigadabadu TV ramaga pabiramaga akoi madam Roshana de sum thopi khargani aduna ahamamakta dai sum achinba mraksiga tarako mayam punamuk kusu aina thagachari isai sagi achinba kya sindok kai hatare kai thokpiraga akoi gi platform sinsa lengsan birak ko gitamak to ahamamakta da aina koigi Roshana Basida koi kenosi ngasigi kai hata set intro macha ma tawraga adudagi di nangi sayang sum pabina bani singjari thank you anu to view Roshana Assalamu alaikum ngasigi jinglim laba thauramasigi Manipuri Mirror pu hana thagachari aibu sharuk yaba panghalbagi damak ngasigi online ge platform sida tinbiriba oja punamak pusu ikai khumnabaga loinana salam ga loina ikai khumnaba ucheri ai isana ijaba seireng imalon ge imalonna lakpada isana ijaba seireng ama khaktang pathokjege ahanbada aigi seireng gi maming imalon gi nungsiba imalon haibada aina atoppa lon amattabasu masak khanglude supnagi imagi lon khaktani khangliba lon sida imana ahanbo oina kawrakhibani anganba ayukta chakhumgi maikhu maraktagi yamna thot nauna aigi minglen lawduna napada tattana yairing asisu imana kawrakhibagi khonjeldo choktharaba lawrangi matamdasu angang oiringai matam sumang thungna chenduna sana khotnabagi marakta khatna chainarasu kapningba phawrasu oina jaba ke jaba khuding lon si khakta oijakhi imagi lon sida matik chaba mi oibasu ngammi tuminna amuk leibasu ngammi iphafana leibasu ngammi lon sida imagi mityengi maram khangi tuminna leikhibagi artha khangi sangna honkiba sorda kari phumduna lei adusu khangi ngasidi khangle ima londi supnagi lon khakta natte imana khut paiduna chatpa tambi khibagi sritini lamang na khrabasu amuk halakpagi lambini imabu karigumba amana mahut sinba yadabagum ima longi nungsibasu mahut sinba yade amana aibu pokpibani aduga amadana nutigi isabu hanna pangjay ngayang thagachari asimtang amatang taw amatang khra yang male amatang leibro yagadro yani amakaka pagi aigi ahanba phongkiba seirengi lairik ningsingbagi ithagi pom yamna koidre thani mangda phongjakiba sigi larikta chenkiba seireng sibu diariba seirengi matam 2021 da ikibani do larikta oiragana bo mane ahanba thani mangda December da phongkiba igi ahanba seirengi larik asida chenkiba seireng seirengi ning imalon taminarasi palem imabu thamoi sengna nungsijai
ꯅꯨꯡꯁꯤꯖꯩ ꯏꯃꯥꯒꯤ ꯂꯣꯟ ꯃꯩꯇꯩꯂꯣꯟꯕꯨꯁꯨ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯣꯊꯥꯐꯝꯅꯤ ꯂꯣꯟꯁꯤꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝꯕꯤꯈꯤꯕꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯉꯁꯤꯁꯨ ꯅꯥꯞꯄꯗ ꯌꯩꯔꯤ ꯅꯥꯎꯁꯨꯝ ꯏꯁꯩꯒꯤ ꯈꯣꯟꯖꯦꯜꯗꯣ ꯂꯣꯟꯁꯤꯗ ꯅꯣꯛꯆꯩ ꯂꯣꯟꯁꯤꯗ ꯀꯞꯆꯩ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡ ꯄꯦꯟꯅ ꯐꯣꯡꯗꯣꯛꯆꯐꯝ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯄꯥꯝꯖꯔꯕ ꯏꯃꯥꯂꯣꯟ ꯍꯦ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯣ ꯑꯩꯒꯤ ꯈꯣꯏꯊꯨꯝꯅꯔꯕ ꯏꯃꯥꯂꯣꯟ ꯂꯥꯛꯂꯣ ꯍꯦ ꯄꯂꯦꯝ ꯏꯃꯥꯒꯤ ꯄꯥꯔꯤ ꯃꯣꯃꯣꯝꯁꯤꯡ ꯏꯃꯥꯂꯣꯟꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯁꯤ ꯊꯃꯣꯏꯗ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯕꯒꯤ ꯑꯅꯧꯕ ꯏꯅꯣꯠ ꯍꯥꯞꯂꯁꯤ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯆꯥꯗꯥ ꯅꯧꯗꯥꯁꯤꯡꯗ ꯏꯃꯥꯂꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯈꯪꯍꯟꯕꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯧꯔꯁꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯏ ꯊꯃꯣꯏꯗ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯂꯣꯟꯕꯨ ꯀꯥꯎꯕ ꯉꯝꯂꯛꯂꯤꯕ ꯀꯔꯤꯒꯤ ꯍꯣꯡꯂꯛꯂꯤ ꯏꯁꯥꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯏꯅꯥꯠꯀꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯔꯤꯒꯤ ꯆꯥꯎꯊꯣꯔꯛꯂꯤ ꯏꯁꯥꯒꯤ ꯏꯇꯤꯍꯥꯁ ꯉꯁꯤꯗꯤ ꯑꯩꯁꯦ ꯕꯤꯕꯥꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯏꯄꯥ ꯏꯄꯨꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯏꯇꯤꯍꯥꯁ ꯀꯟꯗꯕ ꯌꯥꯗꯦ ꯈꯜꯂꯛꯂꯦ ꯅꯥꯠꯀꯤ ꯐꯤꯖꯣꯜ ꯐꯅꯦꯛ ꯏꯟꯅꯐꯤ ꯕꯕꯥꯅ ꯌꯦꯅꯈꯥꯗ ꯊꯥꯕ ꯃꯀꯥ ꯄꯥꯛꯄ ꯍꯪꯒꯥꯝ ꯄꯂꯦꯝ ꯏꯃꯥꯅ ꯊꯣꯡꯕ ꯎꯇꯤ ꯏꯔꯣꯟꯕ ꯑꯩꯒꯤ ꯅꯥꯛ ꯌꯦꯠꯇ ꯉꯥꯟꯊꯣꯏꯗꯨꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯂꯣꯟꯅꯁꯨ ꯃꯇꯝ ꯆꯨꯞꯄ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯁꯅꯨ ꯑꯩꯒꯤ ꯂꯣꯟ ꯑꯩꯒꯤ ꯅꯥꯠ ꯖꯨꯛ ꯖꯨꯛ ꯀꯌꯥ ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯩꯔꯤ ꯃꯈꯩ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯔꯣꯁꯅꯥ ꯕꯥꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥꯂꯣꯟ ꯁꯩꯔꯦꯡ ꯁꯩꯊꯥꯕ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯕꯃꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯃꯌꯥꯝ ꯁꯦꯌꯔꯗꯤ ꯇꯧꯖꯔꯝꯃꯤꯀꯣ ꯃꯌꯥꯝꯒꯤ ꯑꯩꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯕ ꯌꯥꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯇꯨꯕ ꯄꯦꯖꯇꯁꯨ ꯂꯩ ꯇꯣ ꯊꯦꯡꯛ ꯌꯨ ꯔꯣꯁꯅꯥꯔꯥ ꯑꯗꯣꯝꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯆꯪꯕꯤꯔꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗꯁꯨ ꯁꯣꯏꯗꯅ ꯎꯅꯕꯤꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯇꯣ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯆꯔꯒꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯣꯏꯕꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯒꯔꯇꯂꯥꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯗꯒꯤ ꯌꯥꯎꯕꯤꯔꯤꯕ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯣꯏꯕꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯅꯕꯒꯤ ꯁꯤꯒꯩꯁꯤꯒ ꯃꯦꯗꯥꯝꯒꯤ ꯈꯖꯤꯛꯇꯪ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯂꯧꯔꯒ ꯑꯗꯨꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯌꯥꯅꯤ ꯔꯣꯁꯅꯥ ꯑꯗꯨꯗꯤ ꯁꯨꯝ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯂꯩꯕꯅꯤꯅ ꯁꯨꯝ ꯀꯣꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯁꯤꯀꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯣꯝꯒꯤ ꯀꯩꯅꯣꯗꯨ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯌꯥꯔꯅꯤ ꯌꯥꯅꯤ ꯑꯩ ꯉꯥꯛꯇꯪꯒ ꯐꯝꯕ ꯅꯪꯈꯤꯅꯤ ꯑꯣꯀꯦ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯕꯤꯔꯤꯕ ꯉꯁꯤ 24 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯆꯤꯡꯂꯦꯝꯂꯕ ꯅꯨꯃꯤꯠꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥ ꯃꯌꯥꯝꯕꯨ ꯏꯀꯥꯏꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯏꯃꯥꯂꯣꯟꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤ ꯊꯧꯔꯝ ꯂꯥꯡꯈꯠꯄꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯑꯣꯖꯥ ꯍꯥꯃꯨꯡ ꯄ꯭ꯔꯃꯣꯗꯄꯨ ꯊꯃꯣꯏꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯈꯣꯏꯕꯝ ꯁꯣꯏꯕꯥ ꯀꯧꯏ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯉꯁꯤ 21 ꯐꯦꯕ꯭ꯔꯨꯋꯥꯔꯤꯕꯨ ꯂꯧꯅ ꯏꯖꯕ ꯁꯩꯔꯦꯡꯅꯤ 12 ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ 12 ꯑꯩꯒꯤ ꯏꯃꯥꯒꯤ ꯒꯔꯚꯅꯤ 12 ꯑꯩꯒꯤ ꯏꯃꯥꯒꯤ ꯐꯤꯖꯤꯅꯤ 12 ꯑꯩꯒꯤ ꯅꯤꯡꯇꯝꯅ ꯏꯃꯥꯂꯣꯟ ꯉꯥꯡꯖꯕꯅꯤ 12 ꯑꯩꯒꯤ ꯅꯥꯄꯜꯅꯤ 12 ꯑꯩꯒꯤ ꯂꯩꯁꯤ ꯂꯩꯊꯣꯟꯅꯤ 12 ꯑꯩꯒꯤ ꯁꯤꯡꯂꯤ ꯈꯨꯗꯤꯡ ꯆꯦꯜꯂꯤꯕꯅꯤ 12 ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅꯤ 12 ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜꯅꯤ 12 ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯇꯥꯡꯀꯛꯅꯤ 12 ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯃ꯭ꯔꯤꯇ ꯈꯨꯝꯂꯥꯡꯅꯤ 12 ꯑꯩꯒꯤ ꯂꯤꯔꯤ ꯅꯥꯝꯃꯤꯕ ꯃꯥꯂꯪꯅꯤ 12 ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯆꯝꯂꯕ ꯂꯝꯕꯤꯅꯤ 12 ꯑꯩꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯪꯉꯝꯖꯕꯅꯤ 12 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯃꯣꯏ ꯇꯣꯝꯊꯤꯜꯅꯤ 12 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯅꯪꯅ ꯏꯔꯣꯜ ꯉꯥꯛꯄ ꯇꯥꯛꯄꯤꯕꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯁꯤꯗ ꯃꯊꯪꯗꯤ ꯍꯜꯂꯣ ꯑꯣꯖꯥ ꯑꯩꯈꯣꯏ
ꯇꯥꯔꯤ ꯇꯥꯔꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯥ ꯃꯦꯗꯥꯝ ꯁꯣꯏꯕꯥꯒꯤꯁꯤ ꯑꯩꯈꯣꯏꯒꯤ 21 ꯍꯥꯏꯕꯗꯤ 21 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯁꯩꯊꯥꯕ 25 ꯁꯩꯔꯦꯡ February. ꯏꯃꯥꯂꯣꯟ ꯁꯩꯊꯥꯕ ꯁꯩꯔꯦꯡ ꯑꯣꯏꯔꯦ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯀꯨꯃꯥꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝꯁꯤ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯁꯛꯇꯥꯛ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯝꯂꯞꯅ ꯈꯖꯤꯛꯇꯪ ꯍꯥꯏꯗꯣꯛꯄꯤꯔꯒ ꯁꯨꯝ ꯆꯪꯁꯤꯟꯕꯤꯁꯤ ꯑꯣꯖꯥ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯣꯂꯨꯛꯆꯕ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯗꯨꯅ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯤꯡ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯑꯁꯥꯝ ꯀꯁꯥꯔ ꯖꯤꯜꯂꯥꯒꯤ ꯄꯥꯂꯥꯔꯕꯨꯟ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯄ ꯈꯨꯡꯒꯪꯗ ꯄꯣꯛꯆꯕꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯞꯆꯤꯜꯂꯒ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯁꯩꯔꯦꯡꯁꯤꯗ ꯗꯥꯏꯔꯦꯛ ꯂꯥꯛꯆꯔꯒꯦ ꯏꯃꯥꯂꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥ ꯃꯤꯡꯊꯣꯟꯕ ꯁꯩꯔꯦꯡ ꯑꯃꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯦ 이마 나타농다니네 이마 능기 사름사름라바 땅두 렉따나 에이기 인리 콤렌 tumkhun 단적히바 나타농다니네 이마 능기 사름사름라바 땅두 렉따나 에이기 인리 콤렌 tumkhun 단적히바 다이방 까리노 캉드링의 콤랑 마리니 에이나 티적히바 몰라바 이마기 마타다 다이방기 마미 망알디 tapna 파우락바 ꯂꯛꯅꯕꯒꯨꯝ ꯂꯥꯛꯉꯝꯗ꯭ꯔꯕ ꯁꯛꯇꯝꯁꯤꯡ ꯃꯤꯠꯇꯗꯤ ꯏꯃꯥ ꯈꯛꯇꯅꯤꯅꯦ ꯏꯃꯥ ꯍꯉꯥ ꯀꯞꯄꯗꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕ ꯉꯥꯏꯖꯕꯅꯤ ꯈꯣꯟꯖꯦꯜ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯇꯅꯤ ꯏꯃꯥꯒꯤ ꯈꯣꯏꯁꯥꯎꯅꯔꯕꯁꯨ ꯀꯤꯖꯈꯤ ꯑꯩ ꯇꯥꯏꯕꯪꯃꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯤꯕ ꯂꯧꯁꯤꯡ ꯃꯩꯔꯥ ꯃꯝꯂꯤꯉꯩ ꯅꯣꯛꯆꯈꯤ ꯑꯃꯨꯛꯁꯨ ꯈꯦꯛ ꯈꯦꯛ ꯃꯇꯧꯁꯤꯡꯗꯣ ꯎꯔꯒ ꯐꯖꯕ ꯆꯦꯡꯂꯧ ꯁꯛꯇꯝꯗꯤ ꯏꯃꯥꯒꯤ ꯊꯤꯔꯕꯁꯨ ꯃꯨꯔꯕꯁꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯂꯕꯁꯨ ꯏꯃꯥ ꯇꯩꯊꯣꯛꯈꯤꯕꯗꯤ ꯑꯩꯒꯤ ꯄꯤꯔꯥꯡꯅꯤ ꯑꯣꯏꯅꯖꯕꯒꯤ ꯏꯇꯧꯗ ꯃꯀꯥꯗ ꯑꯃ꯭ꯔꯤꯇꯒꯨꯝ ꯈꯣꯏꯊꯨꯝꯂꯕ ꯈꯣꯝꯂꯥꯡꯅ ꯑꯔꯥꯝ ꯈꯧꯔꯥꯡ ꯀꯣꯛꯍꯟꯕꯤꯈꯤꯕ ꯍꯦꯟꯕꯗꯒꯤ ꯍꯦꯟꯕ ꯑꯊꯣꯏꯕꯤꯅꯤ ꯄꯂꯦꯝ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥꯂꯣꯟ ꯁꯩꯊꯥ ꯁꯩꯔꯦꯡ ꯁꯩꯖꯤꯟꯅꯕꯁꯤꯗ ꯑꯣꯖꯥꯒꯤ ꯐꯖꯔꯕ ꯁꯩꯔꯦꯡ ꯑꯃ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯣꯖꯥ ꯃꯊꯪꯗ ꯔꯥꯎꯟꯗ ꯌꯥꯎꯕꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯔꯅ ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯡꯐꯝꯒꯤ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯩꯔꯦꯡ ꯁꯩꯖꯤꯟꯅꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯣꯀꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯗꯁꯨ ꯑꯣꯖꯥꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯍꯥꯏꯇꯥꯔꯦ ꯂꯦꯡꯁꯟꯕꯤꯗꯨꯅ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯅꯤꯚദ്꯭ꯔꯗꯒꯤ ꯁꯩꯔꯦꯡ ꯃꯇꯪ ꯇꯥꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟꯁꯨ ꯃꯇꯥꯡ ꯁꯨꯝ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯈꯣꯟꯁꯦ ꯑꯃꯐꯥꯎ ꯇꯥꯗꯦ ꯑꯣꯖꯥꯒꯤ ꯁꯥꯎꯟꯁꯤ ꯂꯥꯛꯇ꯭ꯔꯦ something wrong ꯀꯩꯅꯣꯗ ꯑꯣꯏꯔ ꯃꯥꯅꯦ ꯑꯣꯀꯦ ꯁꯥꯎꯟꯁꯤ ꯁꯦꯝꯃꯤꯉꯩꯗ ꯑꯣꯀꯦ ꯑꯩꯈꯣꯏ ꯇꯧꯔꯒꯗꯤ ꯃꯊꯪꯒꯤ ꯔꯥꯎꯟꯗ ꯑꯃꯨꯛꯇꯪꯒ ꯌꯦꯡꯁꯤ ꯃ꯭ꯌꯨꯠꯇ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯇꯣ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯕꯦꯕꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯃꯦꯗꯥꯝ ꯕꯦꯕꯤ ꯑꯩꯈꯣꯏ ꯑꯒꯔꯇꯂꯥꯗꯒꯤꯅꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯦꯗꯥꯝꯒꯤ ꯀꯩꯅꯣꯁꯤꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯃꯦꯗꯥꯝꯒꯤ ꯈꯖꯤꯛꯇꯪ ꯁꯛꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯗꯒꯤꯗꯤ ꯃꯦꯗꯥꯝꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯤꯌꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯍꯤꯖꯝ ꯕꯦꯕꯤ ꯀꯧꯔꯤ ꯑꯩ ꯑꯒꯔꯇꯂꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ 2026ꯀ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟ ꯂꯥꯡꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯃꯤꯟꯅꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ 2026ꯀꯤ
Manipur Mirror na sinba saireng saidinabagi anisuba thoram asida saruk yajaba phangjabase aigidi yamna laibak phabani aina amukasu ojrapo murpu thagatsari aibu thoram asida saruk yabagi khudong chaba pibibigi damak ai yamna saireng iba hejabadi natte karigumbaina saireng sida sijinariba wai singasi lanba soba yaubira basu matik chaba oja singna ngakpi gani khanjai amadi aigi saireng pathok charage imalon gi ramda ijaba imalon oira sanu malemda khwaidagi athoiba lon aikhogi imalon meitai lon malem sida lairiba jati khudimakta taklasi aikhogi lon sanskriti amadi sahitya mikap thoklo yakairaklo ibrek bak machasa mitopna isamake lon amadi natpu makhoigi ni hakhiga daure tuminna phamduna kumai yangduna lairiba nakhoibu kanano tinakre makhoidi ngasi amatta oina law khre kholaw apunbagi makhoisu imalongi damak tadabra ichini naw na khoibu isagi yumphang ngakpa ngamdana maithiba ta adorabra aikhoi mipaiba poi wajadaba ngamde izati gi damak imalon gi damak chongthoraklo thauna phaba irei chasa utlasi malemda taklasi thauna leiba machani aikhoi lingjen manaba sagaini aikhoi maitei pumba amatta oina imalon bu yokhat minarasi athapada leikraba anakpada tariba maitei pumba lingjen manarasi masing likna leijarabasu sothade anadagisu aikhoi awatpa leite aikhogi lon sanskriti amadi sahitya gi pukai saklasi wasak laurasi thaudang imalon bu yokhatnaba chawkhatnaba ngaklasi aikhogi lanbu oihellasi malemda khwaidagi ahenba imalon meitei lon pahellasi aikhogi machu taret ki phiral malengi mafam punamakta loisinjare igi sayensi थागतचरी मैडम याम फजरे कइनोदी ngसाइगी अखोइगी सैरेंग इबसी पुरमक्सु अहांबा पुंसीदा हाइतारे को नौरिंगेदमा यामना मयाम सि इचंग थौना इरमे अदुदगेदी पुंसीगी खोंचत्ता खजितंग चिल्लकपा नत्रगना कनो तो बजे मयाम सम पोथानबा अदु याम कमु खजितंग मो कोइ संसार हाइतारे कोइ इमुंग मनुंगी थबकसि खरा कोमथारको मतुंग दम को मयाम होगलई so there is a two phase adura ngasi sida saruk ya biriba yaubiriba oja amasung mena punong pusu ina thagachari isa isagi achinba amasung kenogi du panduna hana jaw saruk ya adu hakta nataba ko imalon gi tamak haktang oraga su akoigi aside se saruk ya aduna mayam bu thagot piriba amadi asida kai hatare inot pibiriba se akoigi oina di amna laibak phabani thagachari madam baby amukasu mathang dam kam ka try tawsi akoigi oja mani bhadragi se oja mani bhadragi sound si yaraga de ko yengsi yari yari tabi bro tare tare oja changchan bi ahanba maktada lengchen bideiba studio da lengchen bideiba mayambu ikokno na khuramjari masi koigi Manipuri Mirror gi admin na ibu baton pibiraktuna ngasi Manipuri Mirror gi International Mother Language Day 2026 ta saireng saidinaba pabinaba ina baton katpirakkogi damak ikai khumnaba uchari amasung ngasigi platform asi mieng tabiriba mayam punamaktasu aina Bangladesh ki aikai amasung prithibida lairiba maitaina taba kunja punamaktabu lairiba maitai Manipuri sahityabu nungsibiba mayam punamaktabu ikai khumnaba uchari ngasi Mother Language International Mother Language Day ga mari lainana seren saidinaba haibase aikoigidi jamna chawthok chiningai amasung Bangladesh ta asigi wathok thokibaduna malem sinba thungna ngasi International Mother Language Day ana koi keno pangbi kena to bire mayamna international la sakhang bire masiga mari lainana aina February 18 thon mingthon ba serengama isamangna ijaba masi sereng asi ngasi dedicate tawjage ngasi international
Mother Language Day 2026 ka mari leina na February kun mathoi February kun mathoi na ningsing halli nongmei chingdon da lepa pambom tingna mama lon kita maglepa kallaba nongmei makon ingna pungangang mathabak tagi chenthari ngang laba igi irik angang ba ina taidaba fijol puri thawaina pontha piramdai sinthari mamit tagi pirang itana pungang ngangli sana konungi lambi lamjau salam barkat rafiq jabbar maming khangraba atei naha kayani lauri bangla ikhoigi imalonni bangla lonna ima leibak ngakchage mathawaina pontha piramdai matamni mamon minok laurammi karigi kiruni asiba nangbu nongma pokpa nongma siba taibang mapokni February kun mathoi na lakpada ima lonna wangangba ima lonna isei sakchaba ima lonna seireng seidamba ima lonbu kanjaba ngakchaba ima nangi nathanungda hanjin pokchage February kun mathoi na lakpada ima lon ima leibak miyoiba kunai mahei yale miyoi punamak ngasi February kun mathoi lakpada ima lonbu kanjanaba amatta ngairiba chaingakni February kun mathoi ningsing halli sigi ahama saideng ai matang sida loisanjare mayam pulang oja matang asidagi saideng asi loisanjare थागतचरी ओजा कोई बांग्लादेश तगी शु मयाम जेंगबिरी अदुगा लोनना असम त्रिपुरा मणिपुर कोई नॉर्थ अमेरिका हाइतारे अमेरिका कनाडा गी कोई ऑडियंस त मयाम जेंगबिरी मयाम येंगिबा लाइक कमेंट पिबिदो मयाम जम कुछ थागतचरी अदु मथंगदा कोई मतम सि लेतबनी ना इशु याम मतम सि लौजरोय मथंगदा अखोइगी मैडम अखोई शोइबम सुरेखा अखोई अगरतला तगी त्रिपुरागी मैडम गी keno sakta haita self introduction macha ma tawraga adagi di sum medam gi sereng amtang papina ba nisingjari thagachari madam ꯑꯩꯒꯤ ꯃꯤꯡ ꯁꯣꯏꯕꯝ ꯁꯨꯔꯦꯈꯥ ꯀꯧꯔꯤ ꯑꯩ ꯅꯧꯅ ꯏꯖꯕꯅꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯈꯔ ꯏꯈ꯭ꯔꯦ ꯌꯥꯝꯅ ꯃꯃꯥꯡꯗ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯩ ꯇꯣꯛꯇꯨꯅ ꯂꯩꯕꯅ ꯍꯟꯗꯛ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯏꯃꯥꯂꯣꯟꯕꯨ ꯅꯨꯡꯁꯤꯕꯅ ꯍꯧꯒꯠꯆꯕꯅꯤ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟ ꯂꯥꯡꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯣꯖꯥ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗꯄꯨ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯏꯃꯥꯂꯣꯟ ꯆꯤꯟꯗꯝꯕ ꯍꯩꯅꯤꯗ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯂꯥꯛꯏ ꯍꯟꯅ ꯍꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12 ꯏꯃꯥꯂꯣꯟ ꯅꯨꯃꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯃꯃꯥꯂꯣꯟꯒꯤ ꯍꯛ ꯐꯪꯅꯕꯒꯤ ꯈꯣꯡꯖꯪꯗ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤ ꯔꯐꯤꯛ ꯖब्ꯕꯔ ꯁꯂꯥꯝ ꯃꯄꯥꯔꯤ ꯀꯌꯥ ꯀꯨꯝꯖꯥ 1952ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯃꯃꯥꯂꯣꯟ ꯅꯨꯡꯁꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯀꯥꯎꯗꯦ ꯉꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯂꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯚꯥꯔꯠꯕꯔꯁꯕꯨ ꯇꯣꯛꯂꯝꯂꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯥꯡꯂꯥ ꯂꯣꯟꯕꯨ ꯅꯝꯊꯔꯒ ꯃꯁꯤꯡ ꯂꯤꯛꯄ ꯎꯔꯗꯨ ꯂꯣꯟꯕꯨ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯀꯤ ꯂꯣꯟ ꯑꯣꯏꯍꯟꯈꯤ ꯕꯥꯡꯂꯥ ꯂꯣꯟꯕꯨꯁꯨ ꯂꯩꯉꯥꯛꯀꯤ ꯂꯣꯟ ꯑꯣꯏꯍꯜꯂꯨ ꯈꯣꯜꯂꯥꯎꯗ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯟꯈꯤ ꯃꯃꯥꯂꯣꯟ ꯅꯨꯡꯁꯤꯕ ꯅꯣꯡꯄꯣꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯈꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯤꯑꯣꯠ ꯀꯌꯥ ꯁꯦꯝꯈꯤ ꯃꯈꯣꯏꯅ ꯅꯤꯡꯇꯝꯂꯕ ꯂꯩꯕꯥꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12 ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯑꯣꯏꯅ ꯄꯥꯂꯣꯟ ꯇꯧꯅꯕꯒꯤ ꯍꯣꯠꯅꯖꯈꯤ ꯀꯟꯅ ꯑꯕꯗꯨꯜ ꯁꯂꯥꯝ ꯔꯐꯤꯀꯨꯜ ꯏꯁꯂꯥꯝ ꯑꯅꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯉꯥꯛꯁꯨ ꯁꯧꯒꯠꯄꯤꯈꯤ ꯃꯈꯣꯏꯕꯨ ꯄꯣꯂꯣꯏꯗ ꯌꯨꯅꯦꯁꯀꯣꯅ ꯑꯌꯥꯕ ꯄꯤꯈꯤ ꯗꯥꯕꯤ ꯑꯗꯨ ꯀꯨꯝꯖꯥ 2002ꯗꯒꯤ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤ ꯂꯣꯟ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯏꯃꯥꯂꯣꯟ ꯅꯨꯃꯤꯠ
इमागी खोमलांगा इमा लोनबु पांदमदुना शैथानिंजै शिबु थोइना हावबा हैदी चिंदंबा हैनिना लोइजरे खुरमजरे Thank you thagachari madam akhoi ngasigi saireng sedinaba imalon saitha saireng sedinaba haiba mingdon asida ming asida akhoi saireng sedinabagi thawlam asi pangthok jabani asida saruk ya biriba punamaki ming amkong sa haijage akhoi loina keno dawdi leitre akhoi stage ta khara keno oibasu yauri aduna ha keno tawjabani to akhoi akai hatar tripura dagi agatala maruan tripura gi agatala dagi khoibam soiba aduga agartala dagi hijam baby debi soibam surekha amasung bangladesh dagina mani abujam kamalgons bhanugaski roshonara basi akoi bhanugaski ni aduga huji silete leiba bangladesh dagi amasung assam guwahati dagi oja moirangthem rajkumar saruk yaberi adu mathang sida amukamuk tripura gi koi madam soibada laksage madam gi keno sida aina ningsingjaning ba haitare ko akoi gi tripura da shu koi manipur da pangthokpagi paw si sum phangi aduga tripura da shu akoi gi 21st February akoi International Mother Language Day akoi Bangladesh odi 21 February soit mina bhasha soit divos ana sum pangthokpa haitare to asigi si tripura da karikaram tawna pangthokpa aduga hoji madam ona leiriba mafam duga agatala bu orantra khungang ba du da su meitei keno singna karam tawna pangthok adugi matang da khajitang minute amani tang sum haibiramu aduga lonana mathangi madam gi seri sum pabiramu madam soiba thagachari 21st February se koi International Language Day se koi Agartala Tripura da su pangthoi chehigi adum multilingual oina mayam punamak jauna mayam punamak language ki jauna kobi sommelon pangthoi ei hakum chu yawjarui moi publishers guild na pangthokna International Language Day da ado aina haijaning badi nongmatagi ojarabasu numitchina imalon nungsiba imalon ngak sinbagi thonasi hena happy ba haina khalli aduna malemgi imalon ngangba mayam amasung solaba lon kaya su hingba ngambagi mapangal pibiba oisano haina ina thamoidagi yakorol pijari adum hoi agartala da su 21st February se adum phadana pangthoi oja hoi tehi yam pei aduga hada keno cheisu keno tobra khoige meitei gi organization sing kram organization da khus leidana manipur mitegi state organization singnadi pangthokpase kya udri kya aisu tawdi udri aisu kuina lepuba matungda aisu 2023 dagi amuka thokcharapani ado 23 dai tholokpai matungdadi kono akhoi mitei organization singna pangthokpadi udri adum akhoi atopa bengali na moi akhoi multilingual oina pangthoi maram keno organization mayamna okay adum okay aduga thagachari imalondi madam akhoi habibu imalon akhoi 20 August chidi adum yamna 20 chauna phadana pangthoye okay manipur 20 August se 20 August se manipur akhoi language imalon day songbidan da changkiba numit si language day chidi 23 dagi government na su Tripura government na su lupa sen kaithokpiduna yam phadana pangthoye akhoi ko borok and other minority language dagi adum akhoi midegi manipuri damakta tongana sen kaithokpiduna phadana yam pangthoye ado mathangdasu adum phajana pangthoknabagi akhoi intellectual field mayam da leiriba ojasing adum honnari leptanaba pangthoknabagi damakta oja okay thagachari madam ado madam gi mathang sereng mutan sereng pabi sereng utang pajarake igi serengi maming imalon na apunbagi sakti aidi miteini aidi maiteini ai tasengna kangaunari aidi manipurini chu paidona pairi mina hangi Vishnupriya Manipuri natraga Mitei Manipuri asina kanana tholiba aigi furup karino kharana mingi tungmangda Mitei happy sageina kadomda thamba ai tasengba makangaunari mina laknana hangi sageina karamba furupna karamba kharana hai ai apokpani kharana hai ai sanamahi kharana hai ai Gauriya Vaishnav kharana hai ai Christian kharana hai Islam ni aina khangningi
imalon ngangba amatta nattabara lining na magi apambani minungsi chetpana apunbani marakta akhoi masin sawgainare talakta mina khopsin gadore sinha ire laknare singho ire sagei hangi imane ipana miramda lanthengnare ima lepakna sagei di kauramani laknare chumthangi machu taret phiral pairi ek salai taret ni khangnari mitei na yek hangi atopana gotra hangi yek gotra yetnare takhelgi manipuri kok samlai mit pana koithi thire miramda milon tamme imungda imalon supna tamme matri-bhasha divos laklabadi imalon hairo nangi naron masak khango haire imalon chu politics sanare kanglub chawbuna namthare akhoi masen khul ani kani tonari leipak khaidokna nungsiba tatnari khulgi ahan leiraktre lekai wayen thana yaunare karigino akhoina mitei maitei sanamahi apokpa men tanadriba hare krishna mapu sidaba hagor he ishwar atisu kari kari laisontani khenariba mapu mahakti amatta nattabara taibang mapu amatta nattabara nakhoi lairon tilon ai khangjade imalon ngangba amattani ai manipuri ni asina aigide achetpa thajabani kholau apunbagi sakani thagatchari oja lojare aigi anisu Uh, Madam also Tagachari, Yamna Telaba, Duga Yamna Dimas, Kaihatra Magun Nairaba, Amashung, Hai, the Bayadaba, Kaihatra, Wahi, Mayamusu Yauri, Yam Paja Serengi, Canada, Haida Serengi, Kano in a Pondor Pese, Masagi, a Kogi issue Mayamsi, Wadana, Madame the Pondo Puyam Nuaje. Ado Shmanto see a Koi Rosona Sula Ibanina, Rosona Sumatamzi, Rosonagi, Tariko, Rosonara, Madame Rosona. Kano mute anutobiu anutoroga yaragadi akoigi kano si da mutang saruk yabiba yaragadi madam gi sadeng mutang ta si aduga matang akoi sum tang jarakete kano to Serengdi imalon ki serengdi ingon aduna traga su kaide ni kano ge ke hatra bengali da i da ba miterong gi sereng oraga di kaide miterong gi sereng bulai raga di sum pabiu Ojagi, Madam Gi, Hawang the E, but the dragon, Makan the Halibut, any Aliba, much Pabu, Pamjaba Mahaitar. Ay mathang dat page. Natang matung ga page. Ay tung ga parage. Nga matung ga page. Duragadi, Hujik, Madam Baby the Laksarage, Madam Baby can see later get the Untang or Madam the Tarsi, Matangi Serensi. ꯑꯣꯖꯥꯒꯤꯁꯨ ꯏꯃꯥꯂꯣꯟ ꯃꯛꯇꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯖꯔꯒꯦ Subject or to guide the Duncan view. ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯇꯥꯈꯤꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯃꯇꯝ ꯀꯨꯏꯔꯛꯂꯦ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯕ ꯄꯥꯏꯔꯛꯂꯣꯅꯦ ꯑꯃꯨꯛ ꯍꯟꯅ ꯅꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯁꯤꯗ ꯍꯦ ꯑꯊꯧꯕ ꯅꯍꯥꯛꯅ ꯊꯥꯖꯔꯝꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯃꯀꯥ ꯂꯥꯝꯅ ꯁꯥꯠꯄ ꯍꯧꯔꯛꯂꯦ ꯍꯜꯂꯛꯈꯣꯅꯦ ꯑꯃꯨꯛ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯕ ꯑꯩꯈꯣꯏꯕꯨ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯈꯣ ꯍꯦ ꯑꯊꯣꯏꯕ ꯅꯍꯥꯛꯅ ꯄꯥꯡꯒꯜ ꯁꯣꯟꯖꯔꯕ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯄꯤꯔꯝꯕ ꯑꯅꯧꯕ ꯑꯁꯥ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯝꯕ ꯉꯁꯤ ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒ ꯃꯥꯟꯅꯅ ꯍꯣꯠꯅꯖꯔꯤ ꯍꯦ ꯑꯆꯪꯕ ꯅꯍꯥꯛꯅ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯅ ꯏꯖꯥꯇꯤꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯂꯦꯟꯗꯨꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯆꯕ ꯉꯝꯖꯔꯦ ꯍꯦ ꯑꯁꯩꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯇꯒ ꯇꯥꯍꯟꯕꯤꯔꯈꯣ ꯆꯣꯛꯊꯔꯕ ꯅꯆꯥꯁꯤꯡꯒꯤ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯂꯣꯏꯖꯔꯦ ꯑꯣꯖꯥꯁꯤꯡ
ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡꯁꯤ ꯏꯃꯥꯂꯣꯟꯗ ꯏꯕꯅꯤꯅ ꯂꯣꯏꯅꯁꯨ ꯃꯌꯥꯝꯁꯨ ꯊꯃꯣꯏ ꯌꯥꯎꯅ ꯇꯥꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯁꯩꯔꯦꯡ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏ ꯔꯣꯁꯅꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯔꯕꯣ ꯑꯣꯀꯦ ꯁꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯣꯁꯅꯥ ꯕꯥꯁꯤꯒꯤ ꯁꯩꯔꯦꯡ ꯃꯇꯪꯒ ꯇꯥꯛꯑꯁꯤ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤ ꯈꯤꯇꯪꯗꯤ ꯁꯥꯡꯉꯒꯁꯨ ꯃꯇꯝ ꯀꯥꯏꯗꯦ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯐꯔꯦ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯇꯤꯡꯈꯪ ꯇꯔꯥ ꯇꯥꯃꯤꯟꯅꯔꯁꯤ ꯕꯣꯔꯥꯛ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯟꯖꯥꯕꯨꯡ ꯃꯈꯜ ꯀꯌꯥꯒꯤ ꯅꯤꯡꯊꯝ ꯃꯅꯥ ꯃꯁꯤꯡ ꯑꯁꯪꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯀꯣꯕꯤ ꯂꯩ ꯅꯥꯄꯨ ꯃꯆꯨꯅ ꯌꯣꯝꯂꯕ ꯍꯪꯒꯥꯝꯒꯤ ꯏꯪꯈꯣꯜ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯂꯟꯅ ꯊꯜꯂꯕ ꯚꯣꯏꯔꯣꯞ ꯅꯒꯣꯔ ꯈꯨꯡꯒꯪꯒ ꯂꯣꯟꯅꯅ ꯂꯩꯔꯤꯕ ꯖꯣꯏꯅꯒꯣꯔꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤꯑꯣꯏꯁꯤꯡ ꯏꯄꯨꯈꯣꯏꯒꯤ ꯑꯄꯥꯛꯄ ꯁꯨꯃꯥꯡ ꯃꯇꯣꯟ ꯍꯥꯏꯊꯅ ꯂꯩꯕ ꯋꯥꯄꯜꯒꯤ ꯑꯆꯤꯛꯄ ꯎꯔꯨꯝ ꯑꯋꯥꯡꯕ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯄꯔꯦꯡ ꯍꯩꯅꯧ ꯄꯥꯝꯕꯤ ꯆꯕꯨꯟ ꯂꯤꯔꯤ ꯆꯦꯟꯊꯔꯤꯕ ꯕꯨꯔꯥꯛ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯇꯦꯔꯥ ꯄꯥꯝꯕꯤ ꯄꯔꯦꯡ ꯇꯦꯔꯥ ꯄꯥꯝꯕꯤꯁꯤꯡꯗ ꯃꯀꯥ ꯐꯟꯅ ꯁꯠꯀꯥꯏꯔꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯦꯔꯥ ꯃꯄꯥꯜ ꯑꯋꯥꯡꯕ ꯎꯁꯥꯗ ꯇꯣꯡꯂꯤꯕ ꯂꯪꯖꯥ ꯁꯪꯒꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯥꯔꯤꯕ ꯎꯆꯦꯛ ꯀꯌꯥꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯅꯤꯡꯁꯤꯡꯂꯤ ꯏꯄꯜ ꯏꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯉꯩꯒꯤ ꯑꯔꯨꯅꯥꯆꯜ ꯔꯦꯜ ꯏꯁꯇꯦꯁꯟ ꯚꯣꯏꯔꯣꯞ ꯅꯒꯣꯔꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯔꯥꯒ ꯚꯩꯔꯣꯕꯤ ꯀꯥꯎꯉꯝꯗ꯭ꯔꯕ ꯑꯄꯤꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯏꯄꯨ ꯍꯥꯖꯤ ꯑꯃꯤꯔꯨꯜꯂꯥ ꯏꯕꯦꯟ ꯒꯨꯂꯥꯕꯤ ꯕꯤꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯜꯂꯕ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯃꯤꯠꯇ ꯎꯗꯨꯅꯇ ꯂꯩ ꯑꯔꯤꯕ ꯌꯨꯝ ꯀꯩ ꯂꯩꯔꯛ ꯈꯨꯂꯛ ꯏꯆꯝ ꯆꯝꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯅꯨꯡꯁꯤꯗꯨꯅ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡꯍꯜꯂꯤ ꯑꯩꯒꯤ ꯉꯁꯤꯁꯨ ꯀꯔꯝ ꯂꯦꯜꯂꯤꯒꯦ ꯑꯔꯤꯕ ꯂꯩꯔꯛ ꯈꯨꯂꯛ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯀꯥꯎꯉꯝꯗ꯭ꯔꯕ ꯍꯦ ꯕꯣꯔꯥꯛ ꯇꯣꯔꯕꯥꯟ ꯋꯥꯜ ꯆꯟꯕ ꯂꯣꯏꯐꯥꯠ ꯍꯧꯗ꯭ꯔꯤꯕ ꯁ꯭ꯀꯨꯜ ꯃꯣꯛꯇꯞ ꯃꯁꯖꯤꯗ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯃꯨꯛ ꯎꯅꯔꯗꯤ ꯅꯈꯣꯏꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯞꯈꯤꯅꯤ ꯊꯃꯣꯏ ꯄꯦꯟꯅ ꯏꯄꯜ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯍꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯑꯉꯥꯎꯕ ꯃꯔꯨꯞꯁꯤꯡꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯃꯤꯀꯨꯞ ꯑꯃꯗ ꯃꯈꯣꯏꯅ ꯏꯔꯣꯏꯗꯨꯅ ꯕꯣꯔꯥꯛ ꯂꯥꯟꯈꯤꯕ ꯀꯌꯥꯗ ꯂꯝꯍꯦꯟꯕ ꯃꯇꯧꯅ ꯃꯈꯣꯏꯒꯤ ꯏꯄꯜ ꯌꯥꯏꯅ ꯅꯨꯡꯁꯤꯅ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯆꯥꯛ ꯏꯟꯕꯤꯈꯤ ꯊꯃꯣꯏꯒꯤ ꯀꯦꯟꯚꯥꯁꯇ ꯃꯃꯤ ꯑꯣꯏꯅ ꯌꯦꯛꯇꯨꯅ ꯂꯩꯍꯧꯔꯒꯅꯤ ꯅꯨꯡꯁꯤꯕꯅ ꯊꯜꯂꯕ ꯅꯨꯃꯤꯠꯁꯤꯡꯗꯣ ꯃꯁꯥ ꯐꯠꯂꯛꯂꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯇꯠꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯁꯩꯁꯛꯂꯦ ꯊꯃꯣꯏꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯃꯩ ꯋꯥꯏꯔꯦ ꯅꯤꯡꯁꯤꯡꯕꯒꯤ ꯃꯤꯀꯨꯞꯁꯤꯡꯗꯣ ꯃꯉꯥꯜ ꯊꯣꯛꯅ ꯁꯟꯗꯣꯛꯂꯛꯂꯦ ꯄꯦꯟꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯇꯤꯡꯈꯪ ꯇꯔꯥꯒꯤ ꯉꯝꯈꯩ ꯂꯥꯟꯗꯨꯅ ꯊꯃꯣꯏꯅ ꯄꯥꯝꯂꯕꯁꯨ ꯆꯠꯂꯨꯕ ꯉꯝꯗꯦ ꯀꯩꯗꯧꯅꯣ ꯃꯨꯟꯅ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯟꯅ ꯇꯥꯝꯂꯕ ꯂꯝꯗꯝꯁꯤꯗꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯠꯇꯅ ꯑꯗꯨ ꯆꯍꯤ 30 ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯁ꯭ꯔꯤꯇꯤꯗꯤ ꯉꯁꯤꯁꯨ ꯃꯨꯠꯇꯅ ꯂꯩꯔꯤ ꯎꯔꯥꯛ ꯑꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯇꯤꯌꯥꯗ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯌꯥꯝꯅ ꯊꯃꯣꯏꯗ ꯑꯅꯧꯕ ꯀꯩꯅꯣ ꯄꯤꯕ ꯑꯅꯣꯠꯄ ꯁꯩꯔꯦꯡ ꯑꯃꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯏꯕ ꯁꯩꯔꯦꯡꯅꯤ ꯊꯥꯒꯠꯆꯔꯤ ꯔꯣꯁꯅꯥ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯅꯣꯁꯨ ꯃꯊꯪ ꯀꯥꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦ anyway ꯃꯊꯪ ꯑꯩꯈꯣꯏ ꯁꯨꯝ ꯁꯩꯔꯦꯡꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯛꯀꯦ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯨꯔꯦꯈꯥꯗ ꯂꯥꯛꯆꯒꯦ ꯃꯦꯗꯥꯝ ꯁꯨꯔꯦꯈꯥꯒꯤꯁꯤ ꯃꯊꯪꯒꯤ ꯁꯩꯔꯦꯡꯁꯤ ꯀꯔꯝꯕ ꯑꯣꯏꯅ ꯄꯥꯒꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯗꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯤꯋꯥꯔꯁꯤꯡꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯃꯥꯂꯣꯟꯁꯦ ꯀꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯒꯔꯇꯂꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯄꯥꯟꯒꯤ ꯂꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯗꯣꯃꯤꯅꯦꯟ ꯑꯣꯏꯕ ꯂꯦꯡꯒ꯭ꯋꯦꯖꯇꯤ ꯕꯦꯡꯒꯣꯂꯤꯅꯤ ꯕꯦꯡꯒꯣꯂꯤ ꯃꯔꯛꯇ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯇꯥꯎꯟꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯤ ꯉꯥꯡꯕꯁꯤ ꯈꯔ ꯋꯥꯅ ꯅꯠꯇ꯭ꯔꯒꯅ ꯋꯥꯅ ꯊꯣꯛꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯦꯗꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯕ ꯂꯩꯔꯒꯗꯤ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯀꯥꯏꯗꯦ ꯃꯦꯗꯥꯝ ꯁꯨꯔꯦꯈꯥ
ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟꯁꯦ ꯂꯣꯟꯕ ꯌꯥꯝꯅ ꯃꯊꯧꯅꯤ ꯑꯗꯨꯃꯗꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯤꯒ ꯑꯒꯔꯇꯂꯥꯗꯁꯨ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯕꯦꯡꯒꯣꯂꯤꯁꯦ ꯌꯥꯟꯅꯅ ꯉꯥꯡꯕ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯗꯤ ꯃꯗꯨ ꯊꯥꯗꯣꯛꯅꯔꯛꯑꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯁꯥꯍꯤꯠꯇ ꯑꯁꯤꯒꯨꯝꯕꯗꯁꯨ ꯊꯋꯥꯏ ꯌꯥꯎꯅꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯒꯤ ꯏꯃꯥꯂꯣꯟꯗ ꯊꯋꯥꯏ ꯌꯥꯎꯕꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯏꯃꯥꯂꯣꯟ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯖꯕꯗ ꯋꯥꯒꯤ ꯖꯍꯥ ꯏꯃꯣꯁꯟ ꯈꯪꯗꯦ ꯋꯥ ꯈꯪꯗꯦ ꯖꯍꯥ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯦ ꯄꯦꯟꯅ ꯊꯃꯣꯏꯁꯤꯒꯤ ꯐꯖꯅ ꯃꯤ ꯑꯃꯗ ꯀꯣꯟꯚꯔꯁꯦꯁꯟ ꯇꯧꯅꯕꯗ ꯉꯥꯡꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯉꯥꯡꯖꯩ ꯑꯗꯨꯅ ꯃꯤꯄꯨꯝ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯂꯣꯟꯖꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯩ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯁꯨ ꯃꯃꯥꯂꯣꯟꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯔꯕꯗꯤ ꯃꯈꯣꯏꯒꯤ ꯋꯥꯁꯦ ꯌꯥꯝꯅ ꯆꯨꯝꯅ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯕꯁꯦ ꯅꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯖꯩ ꯊꯃꯣꯏꯗꯒꯤ ꯑꯗꯨꯅ ꯏꯃꯥꯂꯣꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯇ ꯅꯠꯇꯦ ꯑꯇꯩ ꯐꯨꯔꯨꯞ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯃꯥꯒꯤ ꯃꯃꯥꯂꯣꯟꯗ ꯆꯪꯖꯟꯕ ꯑꯁꯤꯒ ꯑꯗꯨꯕꯨ ꯖꯣꯛꯄ ꯄꯨꯝꯅꯃꯛꯁꯦ ꯃꯊꯧ ꯇꯥꯏ ꯕꯦꯡꯒꯣꯂꯤꯅ ꯕꯥꯡꯂꯥꯅ ꯍꯥꯟꯅꯉꯩꯗꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯈꯪꯕꯒꯤ ꯃꯔꯝꯅ ꯃꯣꯏꯅ ꯀꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯊꯦꯡꯅ ꯈꯪꯉꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯤ ꯍꯥꯏꯕꯁꯦ ꯑꯁꯤꯗ ꯑꯩꯅ ꯈꯟꯖꯕꯗ ꯍꯣꯏ ꯑꯗꯨꯅ ꯍꯣꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯥꯒꯤ ꯃꯃꯥꯂꯣꯟꯁꯦ ꯌꯣꯛꯈꯠꯄꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯅꯗꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯣꯏ ꯑꯗꯨꯒ ꯌꯥꯝ ꯑꯩꯒꯤ ꯐꯖꯕ ꯀꯩꯅꯣ ꯋꯥꯈꯜꯂꯣꯟꯅꯤ ꯃꯊꯪꯒꯤ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯗꯤ ꯃꯐꯝ ꯑꯃ ꯀꯣꯏꯕ ꯃꯔꯝꯗ ꯏꯖꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯩꯔꯦꯡꯁꯦ ꯂꯥꯟꯊꯣꯛꯆꯔꯒꯦ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤꯕ ꯂꯝꯗꯝ ꯑꯉꯛꯄꯒꯤ ꯂꯝꯗꯝꯅꯤ ꯌꯦꯡꯈꯤ ꯃꯥꯏꯀꯩꯗ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯂꯤ ꯑꯔꯕ ꯁꯥꯒꯔꯒꯤ ꯃꯄꯥꯟꯗ ꯂꯝꯀꯦꯠꯂꯝ ꯍꯥꯏꯅ ꯂꯩꯔꯤꯕꯤ ꯀꯣꯂꯣꯏ ꯃꯤꯡꯊꯣꯜ ꯃꯨꯝꯕꯥꯏꯅꯤ ꯂꯝꯗꯝꯁꯤꯗ ꯏꯔꯥꯠꯂꯤꯕ ꯃꯨꯝꯕꯥ ꯗꯦꯕꯤ ꯏꯃꯥꯒꯤ ꯃꯤꯡꯊꯣꯜ ꯃꯇꯨꯡ ꯏꯟꯂꯤꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯕ꯭ꯔꯤꯇꯤꯁ ꯅꯤꯡꯊꯧ 5ꯁꯨꯕ ꯖꯣꯔꯖ ꯂꯦꯡꯉꯛꯈꯤ ꯂꯝꯗꯝꯁꯤꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯠꯊꯣꯛꯄ ꯑꯣꯏꯅ ꯁꯦꯝꯈꯤ ꯒꯦꯠꯋꯦ ꯑꯣꯐ ꯏꯟꯗꯤꯌꯥ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯂꯦꯞꯇꯨꯅ ಛತ್ರಪತಿ ಶಿವಾಜಿ ಮಹಾರಾಜ್ಕಿ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯂꯩꯔꯤꯕꯅꯤ ꯁꯛꯍꯦꯟꯕꯤ ꯂꯦꯝꯖꯔꯕꯤ ꯑꯊꯣꯏꯕꯤ ꯇꯥꯖ ꯖꯥꯝꯁꯦꯠ ꯇꯥꯇꯥꯒꯤ ꯑꯊꯣꯏꯕ ꯈꯨꯗꯣꯜꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯑꯔꯕ ꯁꯥꯒꯔ ꯃꯊꯛꯇ ꯁꯝꯗꯨꯅ ꯁꯦꯝꯈꯤ ꯕꯥꯟꯗ꯭ꯔꯥ ꯋꯔꯂꯤ ꯁꯤ ꯂꯤꯡꯛ ꯏꯔꯣꯟꯅꯨꯡꯗ ꯁꯦꯝꯈꯤ ꯑꯉꯛꯄ ꯂꯝꯕꯦꯟ ꯃꯇꯝꯒ ꯃꯥꯟꯅꯕꯒꯤ ꯈꯣꯡꯆꯠꯇ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯃꯔꯤꯟ ꯗ꯭ꯔꯥꯏꯚꯀꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯁꯛꯇꯝ ꯌꯦꯡꯕꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯅ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯕ ꯁꯅꯥꯒꯤ ꯑꯆꯨꯝꯕ ꯂꯤꯛ ꯄꯔꯦꯡꯒꯨꯝ ꯂꯦꯞꯇꯨꯅ ꯊꯧꯒꯜꯂꯤ ꯁꯛꯅꯥꯏꯔꯕ ꯀꯌꯥꯒꯤ ꯃꯊꯣꯜ ꯅꯥꯏꯔꯕ ꯌꯨꯝ ꯑꯇꯤꯌꯥꯕꯨ ꯂꯥꯝꯒꯦ ꯈꯜꯂꯤꯕ ꯁꯥꯒꯔ ꯁꯝꯔꯥꯠ ꯃꯍꯥꯛ ꯁꯥꯒꯔꯒꯤ ꯁꯝꯔꯥꯠꯅꯤ ꯁꯥꯒꯔ ꯑꯁꯤꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯏꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯥꯎ ꯄꯨꯈꯠꯂꯤ ꯂꯦꯞꯇꯅ ꯖꯨꯍꯨꯒꯤ ꯕꯤꯆ एलिफेंटा केव कांथेरी केव संजय गांधी मेमोरियल पार्क अतैसु कया अमा सिंथादुना लोय नाइद्रबा अंगकपगी लमदमनी लोयजर खुरमजर ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯗ ꯁꯩꯊꯥꯗꯨꯅ ꯑꯣꯏꯔꯁꯨ ꯉꯁꯥꯏ ꯃꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯨ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯒꯨꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯩꯔꯦꯡ ꯍꯤꯡꯍꯟꯁꯤ ꯃꯌꯥꯡ ꯁꯩꯔꯦꯡ ꯄꯥꯕꯤꯁꯤ ꯑꯃꯁꯨꯡ ꯁꯩꯔꯦꯡ ꯏꯕꯗ ꯊꯋꯥꯏ ꯌꯥꯎꯁꯤ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯒꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯀꯨꯃꯥꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥꯁꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯊꯤꯖꯕꯅꯤ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯩꯅꯣ ꯇꯧꯗꯕꯗꯨꯅ ꯑꯣꯖꯥꯁꯤ ꯑꯃꯨꯛ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯥ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯈꯪꯗꯕ ꯑꯗꯨꯅ ꯑꯣꯖꯥꯁꯤ ꯑꯩꯅ ꯄꯨꯈꯠꯆꯗꯕꯅꯤ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯀꯨꯃꯥꯔ
ꯑꯣꯖꯥ ꯀꯩꯅꯣꯗ ꯁꯩꯔꯦꯡ ꯄꯥꯗ꯭ꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯒꯧꯍꯥꯇꯤꯗꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯁꯥꯝꯗꯁꯨ ꯑꯩꯈꯣꯏ 21 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯅꯕ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯧꯅꯈꯤꯕ ꯀꯔꯝ ꯇꯧꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯂꯨꯞ ꯍꯥꯏꯇꯥꯔꯦ ꯂꯨꯞꯀꯤ ꯅꯠꯇ꯭ꯔꯒ ꯂꯅꯥꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯀꯔꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯤꯡꯁꯤꯡꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯁꯝꯂꯞꯄ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤꯗ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯌꯨꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯔꯦ ꯑꯩ ꯌꯥꯔꯦꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯈꯖꯤꯛꯇꯪ ꯑꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯑꯁꯥꯝꯁꯦ ꯀꯩꯅꯣ ꯑꯁꯥꯝꯗ ꯈꯔꯅꯤ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯣꯁꯇꯤꯡ ꯇꯥꯗꯅ ꯑꯩ ꯅꯣꯔꯠ ꯕꯦꯡꯒꯜꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯣꯀꯦ ꯒꯍꯥꯠ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯆꯍꯤ ꯑꯍꯨꯝ ꯃꯔꯤꯒꯨꯝꯕ ꯐꯥꯖꯤꯜꯂꯛꯑꯦ ꯀꯩꯅꯣ ꯗꯥꯔꯖꯤꯂꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩꯌꯦ ꯑꯗꯣ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯣꯖꯥ ꯁ꯭ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯏꯃꯥꯂꯣꯟꯒꯤ ꯃꯇꯥꯡꯁꯤꯗ ꯏꯟꯚꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯊꯕꯛꯀꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯅꯤ ꯑꯗꯣ ꯂꯣꯟꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯣꯕꯖꯔꯕ ꯇꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯑꯗꯨꯝ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯗ ꯐꯖꯅ ꯑꯗꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯋꯤ ꯐꯖꯅ ꯑꯣꯕꯖꯥꯔꯕ ꯇꯧꯋꯤ ꯑꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯏꯁꯥꯃꯛꯇꯤ ꯍꯦꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯗꯕ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯗꯅꯀꯣ ꯑꯗꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯑꯩ ꯍꯥꯏꯖꯔꯣꯏꯒꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯣꯖꯥ ꯃꯄꯥꯟꯗ ꯑꯩꯅ ꯈꯜꯂꯝꯕꯅ ꯑꯩꯈꯣꯏ ꯒꯧꯍꯥꯇꯤꯗ ꯂꯩ ꯃꯥꯅꯦꯅ ꯈꯜꯂꯝꯕ ꯑꯩꯁꯨ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯩ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯇꯪ ꯇꯥꯅ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪꯗ ꯍꯣꯏ ꯑꯣꯖꯥꯒꯁꯨ ꯀꯣꯟꯅ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯒꯅꯤ ꯑꯗꯣ ꯑꯣꯖꯥ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯕꯦꯡꯒꯣꯂꯤꯗꯤ ꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯩꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯈꯛꯇ ꯏꯕ꯭ꯔꯣ ꯏꯕꯗꯤ ꯑꯩ ꯃꯩꯇꯩꯂꯣꯟꯗ ꯏꯌꯦ ꯕꯦꯡꯒꯣꯂꯤꯗꯤ ꯀꯌꯥ ꯏꯗ꯭ꯔꯦ ꯊꯣꯏꯗꯣꯛꯄ ꯀꯌꯥ ꯏꯗ꯭ꯔꯦ ꯕꯦꯡꯒꯣꯂꯤꯁꯦ ꯑꯩ ꯃꯩꯇꯩꯂꯣꯟ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗ ꯇꯝꯖꯔꯛꯄꯅꯤ ꯑꯩ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯑꯗꯨꯅ ꯍꯣꯏ ꯑꯗꯣ ꯑꯣꯀꯦ ꯑꯗꯨꯝ ꯃꯩꯇꯩꯂꯣꯟꯗ ꯑꯗꯨꯝ ꯏꯖꯩ ꯑꯩ ꯍꯣꯏ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯅꯦꯅ ꯇꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯃꯇꯝ ꯀꯥꯏꯊꯣꯛꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯒꯤꯗꯃꯛ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯇꯥꯔꯁꯤ ꯑꯣꯖꯥ ꯑꯃꯇꯪ ꯄꯥꯊꯣꯛꯄꯤꯔꯣ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯏꯃꯥꯂꯣꯟꯒ ꯍꯦꯛ ꯌꯥꯝꯅꯃꯛ ꯅꯛꯅꯕ ꯀꯩꯅꯣ ꯃꯔꯤꯁꯦ ꯂꯩꯅꯗ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯒꯦ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯇꯥꯕꯤꯔꯤꯁꯤ ꯃꯁꯦꯛ ꯃꯉꯥꯜ ꯊꯛꯇꯣꯔꯛꯄ ꯅꯣꯡꯊꯥꯡꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯨꯁꯨꯛ ꯃꯨꯔꯕ ꯇꯥꯕꯨꯅꯨꯡꯗ ꯃꯁꯦꯛ ꯃꯉꯥꯜ ꯊꯛꯇꯣꯔꯛꯄ ꯅꯣꯡꯊꯥꯡꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯨꯁꯨꯛ ꯃꯨꯔꯕ ꯑꯍꯤꯡꯒꯤ ꯇꯥꯕꯨꯅꯨꯡꯗ ꯆꯦꯛꯈꯥꯏꯅ ꯈꯥꯛꯂꯝꯕ ꯃꯈꯣꯜꯗꯨꯁꯨ ꯇꯤꯟꯈ꯭ꯔꯦ ꯈꯪꯍꯧꯗ ꯆꯤꯛꯂ ꯃꯥꯂꯪ ꯏꯄꯣꯝꯗ ꯍꯦ ꯂꯛꯁꯃꯟ ꯅꯪꯒꯤ ꯊꯧꯔꯕ ꯇꯦꯟꯖꯤꯟꯅ ꯆꯤꯡꯂꯤꯕ ꯂꯩꯍꯧꯒꯅꯤ ꯃꯃꯤꯇ ꯑꯣꯏꯅ ꯑꯔꯦꯝꯕ ꯑꯣꯏꯍꯧꯒꯅꯤ ꯂꯩ ꯋꯥꯡꯃ ꯂꯥꯟꯈꯤꯒꯅꯤ ꯅꯣꯡꯃꯗꯤ ꯂꯥꯠꯇꯨꯅ ꯊꯝꯖꯔꯤꯕ ꯃꯨꯔꯇꯤ ꯊꯃꯣꯏꯗ ꯃꯀꯣꯛ ꯇꯔꯥ ꯂꯣꯡꯕ ꯔꯥꯕꯟꯒꯤ ꯃꯌꯥꯗ ꯊꯃꯣꯏꯗ ꯑꯣꯝꯂꯤꯕ ꯃꯩꯆꯥꯛ ꯆꯤꯡꯖꯥꯎꯒꯨꯝ ꯆꯦꯟꯊꯔꯛꯂꯦ ꯂꯥꯚꯥ ꯑꯣꯏꯅ ꯆꯤꯡꯃꯥꯏꯁꯤꯗ ꯃꯄꯨꯛ ꯇꯞꯂ ꯂꯥꯏꯖ ꯏꯄꯥꯛꯁꯤꯁꯨ ꯍꯧꯔꯛꯂꯦ ꯁꯨꯅꯥꯃꯤ ꯉꯁꯤꯗꯤ ꯄ꯭ꯔꯂꯔꯣꯏꯒꯤ ꯁꯛꯇꯝ ꯂꯧ ꯍꯦ ꯖꯅꯅꯤ ꯍꯦ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯒꯅꯤ ꯅꯍꯥꯛꯁꯨ ꯃꯩꯋꯥꯏꯔꯛꯂꯕꯗ ꯅꯪꯒꯤ ꯐꯤꯖꯤ ꯐꯤꯅꯥꯗ ꯃꯤꯋꯥ ꯃꯩꯁꯥꯒꯤ ꯂꯥꯃꯩ ꯈꯣꯃꯩꯅ ꯀꯣꯛꯂꯔꯣꯏ ꯏꯀꯥꯏ ꯐꯤꯔꯨꯛ ꯅꯍꯥꯛꯀꯤ ꯑꯒꯅꯤ ꯄꯔꯤꯛꯁꯥ ꯇꯧꯔꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯅ ꯍꯦ ꯂꯛꯁꯃꯟ ꯆꯤꯡꯂꯅꯨ ꯑꯃꯨꯛ ꯅꯪꯒꯤ ꯂꯩ ꯇꯥꯡꯒꯣꯏ ꯑꯣꯟꯈꯤꯒꯅꯤ ꯃꯥꯡꯈꯤꯒꯅꯤ ꯉꯝꯅꯃꯛ ꯆꯪꯈ꯭ꯔꯒꯅꯤ ꯅꯤꯡꯖꯕ ꯃꯨꯔꯇꯤꯁꯨ ꯄ꯭ꯔꯤꯊꯤ ꯁꯦꯒꯥꯏꯗꯨꯅ ꯃꯊꯥꯅꯨꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯈꯔ ꯈꯨꯌꯧꯅꯕꯅ ꯃꯌꯥꯝꯁꯤ ꯌꯥꯝ ꯃꯇꯝꯁꯨ ꯄꯤꯕ ꯉꯝꯗꯕ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯃꯌꯥꯝ ꯁꯥꯟꯅꯅꯤꯡꯕ ꯂꯩꯔꯁꯨ ꯁꯥꯟꯅꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯥꯏꯊꯣꯛꯑꯒ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯣꯗꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯩ ꯑꯃꯃꯝ ꯇꯧꯅꯗꯤ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏ ꯑꯁꯥꯝꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯃ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ
North America de ngriba amasung comment pibra pona kushu amam tawna haidragashu matamsi yamna lawhigadraina haijadabani adu ina thamoi sengna thagachari ikai khumna bo chari mathangda akoi madam shoiba da lakjage koi madam shoiba si khara matha gi achin basul lei angang singi porikha mama leibna madam gi closing remark haitare ko madam gi sede ma paraga closing remark ama keno tawraga madam kari gumba tangai phadna to bileraga sum keno to bayar chathuk bayar gani thagachari madam oja ai saying sidi imalon gadi oida kaide madam gi miteron gi sede ama poira kaide ko ai saying gi maming ningtham thana lakpada kantha aulan koyom yom chilleduna ningtham thana lagi liklana chotna lechil unna phajabagi saktam loduna koitan tanari hanglaba masado ingba khangdaduna mitki pana chotli khajai chinbal lekrak chatpi maithongdo mama nabi mayam mamai onchinnaduna mekhu kamnabi sanabado ayuki ngangranabi korobu phanaba liklana chotpa lawrida cheli malanga kanana hanbi tanabagum puranna phaucharong thatli maloi ama phauga muri khoidunga sinanaba konthong londaba kharai thonganda ngairi boinari gi lamben pangna bhar tongna purakpa khijur mehi thakte munari mayam yomchanbada glass masing kaukre leibaki pun pop tana kaikre chi thugaina phau chakhairi mara thari koilei leiri tang tadaba sajai ama paiduna ar titi lauri ifing phingna sambochanna koingaw ngaw na cheli onthokna nungsidako adungei ningtham tha ingba khangdaba charu khokna thegaibado bora lairik yepsinduna chenchet school karambado lamben mataigi pangkhok manada likla tongba kaithok tingthau mathakta chenbado tasengna nangse thukre punchigi chemaida hudombina leiduna tholakpagum tingong kangongna upuldagi thoklaroido atei tenwagi mapei malangda paiba mahi marong munbagi paujel pirabado takhidredo alarmgi mahutta cheklana yakaibagi paujel pikidredo pungon onkhre nangse matamgi khongleida nangbu khanbinaba nawasingsu onkhre lon kabok thokpoi thoktoboi bosta yepna school kanare kanna tanabani marakta lechilgi thongnaw haidoktuna nangi mangkiba lasingthi konbinaba phapun oibado lakli nangdi kumjagi aigi ningtham thagi ayukti laktaredo punchigi chemaina nan kibado marakta hangduna yengli yamna inglakpada nangi wakhalda fijukki asabagum phongphong sari loijade oja asiga thagachari madam aduga madam gi closing remark amadang kano taraga madam no achinba leragadi thagachari oja aibu ase malem sinthungna asugumba online program amada manipuri mirorna sereng pabagi haibirakba yamna nungaijei amusung thagachari ilolubada message amatang pijaningbadi imalonbu si amusung imalonbu ngaksensi asi hairaga ai samjarage oja thagachari madam khoi thagatpam di akoi audience sing dona tawrase mirror di akoi sum khona jabane ina panda leiraga su ngasai gi mayam se naksanna leinaba ngamdaba tripura da bu oro bangladesh bu oro isa leiramaga de akoi dakada bhanwa stai si chen chongna akoi imalon haidi bengali da khangde miteron hangde maroina saita amasung akoi activism kya saruk yarami magazine puthokpa adugaydi mifam phamba mama tawse adu ngamdabanina hujuma palamda lakpanina adaydi online kaya handake covid ai khoigi mirror se hodokpani covid ki mangda hodokpani 2018 dagi ai khoi sem saba hujabani aduba covid chi lakpadagi khara sandokpa ngamba haitare khara khajitang ifuse kai keno si sahumji khara hena putokpa ngamba haitare adugi keno khudong chabdo lojabani tamukhasu thagachari madam shaba mathangda su saruk yabi khoi soida ningsang jarake khara toini udi koi toba ngamde khudong chabdi bagi tamaktasu ojabusu hanna thagachari thank you dugi du bye bye thank you oja good night mathangda akoi keno da akoi kamo hoi keno taraga lakjage aduga keno si akoi oja mani bhadra shu handaki sina ahum subani ko aduna akoi closing remark amasung keno oina kai haitare
ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯃ ꯑꯃꯁꯨꯡ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯂꯣꯏꯁꯤꯟꯕꯒꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯗꯁꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯑꯩ ꯍꯥꯏꯁꯤ ꯊꯥꯒꯠ ꯋꯥꯍꯩ ꯅꯠꯇꯦꯀꯣ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕꯅ ꯀꯔꯤ ꯇꯧꯔꯒ ꯐꯕ ꯌꯥꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯖꯥꯇꯤꯒꯤꯗꯃꯛ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯖꯥ ꯃꯅꯤꯚꯗ꯭ꯔ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯁꯨ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯁꯤꯡꯒꯤ ꯃꯤꯡꯁꯦ ꯃꯩꯇꯩꯔꯣꯟꯅ ꯊꯣꯟꯅꯕꯒꯤ ꯏꯍꯧꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯕꯩ ꯃꯊꯧ ꯇꯥꯏ ꯊꯣꯟꯕꯁꯨ ꯊꯣꯟꯕ ꯍꯧꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯌꯥꯝꯕ ꯑꯉꯥꯡꯁꯤꯡ ꯅꯧꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯄꯣꯛꯂꯛꯄ ꯅꯧꯅ ꯂꯥꯛꯄ ꯃꯥꯂꯦꯝꯗ ꯈꯨꯟꯗꯥꯔꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯃꯃꯤꯡ ꯃꯩꯇꯩꯔꯣꯟꯅ ꯊꯣꯟꯕ ꯍꯧꯔꯦ ꯁꯥꯒꯩ ꯃꯃꯤꯡ ꯍꯥꯞꯅ ꯊꯣꯟꯕ ꯍꯧꯔꯦ ꯑꯗꯨꯃꯛꯇꯕꯨ ꯑꯌꯥꯝꯕꯅ ꯁꯨ ꯊꯣꯟꯗ꯭ꯔꯤ ꯑꯗꯨ ꯊꯣꯟꯅꯕ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯅꯨꯡꯂꯨꯛꯆꯔꯤ ꯃꯌꯥꯝ ꯃꯤꯇꯩ ꯄꯨꯝꯅꯃꯛꯇ ꯃꯩꯇꯩꯔꯣꯟꯒꯤ ꯃꯃꯤꯡ ꯊꯣꯟꯕꯁꯤꯅ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯁꯨꯃꯛꯇꯕꯨ ꯉꯥꯟꯕ ꯊꯣꯜꯂꯦ ꯉꯥꯟꯕꯁꯤ ꯕꯪꯂꯥ ꯑꯃꯅ ꯀꯧꯔꯛꯇꯅ ꯕꯪꯂꯥ ꯉꯥꯟꯕ ꯃꯃꯤꯡ ꯃꯩꯇꯩꯔꯣꯟꯅ ꯊꯣꯜꯂꯤꯕꯁꯤ ꯀꯔꯤ ꯀꯥꯟꯅꯩ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯣꯔꯊꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯉꯥꯟꯕ ꯍꯥꯏꯁꯤꯗꯤ ꯑꯉꯥꯟꯕꯕꯨ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯕꯪꯂꯥ ꯁꯥꯍꯤꯇ꯭ꯌꯁꯦ ꯕꯪꯂꯥ ꯁꯥꯍꯤꯇ꯭ꯌꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯣꯟꯁꯦ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯦ ꯋꯥꯉꯥꯡꯁꯦ ꯃꯩꯇꯩꯒꯤ ꯈꯣꯟꯊꯣꯛꯁꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄꯒꯨꯝ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯃꯛꯇꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕꯁꯦ 15,000 ꯍꯥꯏꯔꯣ ꯃꯩꯇꯩꯁꯤꯡ ꯑꯗꯩꯗꯤ ꯑꯇꯩꯁꯨ ꯌꯥꯝꯈꯠꯂꯛꯀꯅꯤ ꯃꯊꯪꯗ ꯃꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯂꯣꯏꯅ ꯃꯩꯇꯩꯔꯣꯟꯗ ꯊꯣꯟ ꯇꯥꯔꯒꯗꯤ ꯑꯁꯤꯗꯤ ꯃꯩꯇꯩ ꯀꯩꯅꯣꯅꯤ ꯂꯣꯟꯅꯤ ꯑꯗꯩ ꯃꯩꯇꯩ ꯃꯣꯏ ꯃꯔꯣꯟꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯑꯗꯨꯅꯗꯤ ꯃꯁꯤ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯆꯌꯦꯠꯅꯕ ꯉꯁꯥꯏ ꯃꯦꯗꯥꯝ ꯑꯃꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯋꯥ ꯄꯟꯈ꯭ꯔꯃꯤꯅ ꯑꯗꯩꯗꯤ ꯍꯤꯟꯗꯨꯒꯤ ꯃꯃꯤꯡ ꯀꯌꯥꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯒ ꯃꯥꯟꯅꯕ ꯑꯗꯨꯒ ꯁꯤꯡꯍꯣ ꯇꯞꯁꯟꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯅꯕ ꯑꯁꯤ ꯅꯤꯄꯥꯁꯦ ꯁꯨꯃꯛꯇꯕꯨ ꯁꯥꯒꯩ ꯌꯥꯎꯔꯅꯨ ꯑꯗꯩꯗꯤ ꯃꯃꯤꯡꯁꯦ ꯕꯪꯂꯥꯅ ꯑꯣꯏꯔꯣ ꯁꯧꯔꯣꯞ ꯁꯤꯡꯍꯣ ꯑꯁꯤ ꯃꯩꯇꯩ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯌꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯤꯟꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯁꯤ ꯑꯗꯩꯗꯤ ꯅꯦꯝꯂꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯍꯤꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯅ ꯃꯃꯤꯡ ꯊꯣꯜꯂꯕꯗꯤ ꯑꯁꯤ ꯃꯃꯤꯡꯁꯦ ꯍꯦꯛ ꯇꯥꯕꯗ ꯃꯩꯇꯩꯔꯣꯟꯒꯤ ꯃꯉꯥꯜ ꯍꯥꯏꯕ ꯃꯃꯤꯡꯁꯦ ꯇꯥꯔꯕꯗꯤ ꯑꯁꯤꯗꯤ ꯃꯩꯇꯩꯅꯤꯅ ꯑꯗꯩꯗꯤ ꯁꯥꯒꯩꯁꯦ ꯃꯃꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯡꯗ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯒꯩ ꯀꯟꯅ ꯍꯥꯞꯄ ꯍꯧꯔꯦ ꯃꯁꯤꯒꯤ ꯏꯍꯧꯁꯤꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯨꯡꯗꯕ ꯅꯠꯇꯦ ꯊꯨꯡꯉꯦ ꯑꯗꯨꯃꯛꯇꯕꯨ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯩꯇꯩꯔꯣꯟꯅ ꯃꯃꯤꯡ ꯊꯣꯜꯂꯕꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯁꯥꯎꯟꯁꯤ ꯈꯖꯤꯛꯇꯪ ꯅꯦꯠꯋꯥꯔꯛꯁꯤ ꯐꯠꯇꯕ ꯑꯗꯨꯅ ꯁꯥꯎꯟꯁꯤ ꯃꯔꯛ ꯃꯔꯛꯇ ꯆꯠꯄꯒꯨꯝ ꯇꯧꯏ ꯁꯤꯒꯤ ꯀꯩꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯦ ꯑꯃꯨꯛꯇꯪ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯃꯥꯏꯗꯣꯝꯗꯒꯤ ꯃꯩꯇꯩꯔꯣꯟꯅ ꯃꯃꯤꯡ ꯊꯣꯟꯅꯕ ꯍꯥꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣꯃ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯅꯕꯒꯤ ꯍꯥꯏꯅ ꯑꯩ ꯉꯁꯤꯒꯤ ꯍꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜ ꯑꯣꯏꯕꯤꯔꯤꯕ ꯑꯃꯝ ꯄ꯭ꯔꯃꯣꯗ ꯏꯅꯥꯎ ꯃꯁꯛ ꯑꯣꯏꯔꯕ ꯑꯃꯝ ꯄ꯭ꯔꯃꯣꯗꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯍꯧꯁꯤ ꯑꯃꯨꯛꯇꯪ ꯍꯧꯕꯤꯅꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯨꯃꯛꯇꯕꯨ ꯑꯩꯈꯣꯏ ꯑꯃꯃꯝꯅ ꯈꯜꯂꯤ ꯃꯩꯇꯩꯔꯣꯟꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯕꯪꯂꯥꯅ ꯀꯧꯔꯛꯄꯗ ꯑꯗꯩꯗꯤ ꯕꯪꯂꯥ ꯆꯥꯀ꯭ꯔꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯥꯔꯚꯤꯁꯀꯤ ꯃꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯃꯩꯇꯩꯔꯣꯟꯅ ꯊꯣꯟꯕꯁꯤ ꯌꯥꯝꯅ ꯃꯣꯏꯅ ꯋꯥꯏ ꯆꯤꯜꯂꯤ ꯅꯣꯛꯅꯩ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯨꯗ ꯐꯥꯎ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯐꯥꯎꯕ ꯑꯣꯏꯍꯜꯂꯨ ꯏꯆꯥꯁꯦ ꯑꯐꯥꯎꯕ ꯑꯣꯏꯍꯜꯂꯨ ꯏꯁꯨꯁꯤ ꯑꯐꯥꯎꯕ ꯑꯣꯏꯍꯜꯂꯨ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯥꯏ ꯁꯣꯏꯗꯅ ꯃꯥ ꯄꯟꯗꯕ ꯅꯝꯃꯣꯏ ꯀꯧꯗꯕ ꯅꯝꯃꯣꯏ ꯆꯨꯝꯅ ꯏꯗꯕ ꯅꯝꯃꯣꯏ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯥꯡꯗ ꯃꯤꯡꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯨꯝꯃꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯤꯡꯁꯤ ꯍꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯂꯥꯛꯀꯅꯤꯗ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯕꯪꯂꯥ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯝ ꯂꯩꯔꯝꯕꯅꯤꯅ ꯃꯃꯥꯡꯉꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇꯒꯤ ꯃꯃꯥꯡꯒꯤ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄ ꯔꯦꯅꯦꯁꯥꯟꯁ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯏꯍꯧꯗꯨꯗ ꯁꯨꯝ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯁꯨꯝ ꯃꯩꯇꯩꯂꯣꯟꯒꯤ ꯃꯃꯤꯡꯁꯤ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯇꯩꯁꯨ ꯍꯦꯟꯅ ꯈꯔ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯕꯗꯨꯅꯤ ꯑꯣꯖꯥ ꯑꯗꯩ ꯅꯤꯡꯁꯤꯡꯕꯤꯕꯁꯤ ꯃꯊꯪꯗ ꯑꯣꯖꯥ ꯑꯃꯒ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯑꯃꯁꯨꯡ ꯋꯥꯔꯦꯡ ꯏꯕ ꯃꯇꯝꯗ ꯕꯪꯂꯥꯁꯦ ꯌꯥꯝꯅ ꯌꯥꯟꯅꯅ ꯏꯕ ꯑꯃꯁꯨꯡ ꯏꯊꯣꯛꯄ ꯌꯥꯝꯅ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯄꯨꯊꯣꯛꯑꯒ ꯃꯩꯇꯩꯔꯣꯟꯗ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯕꯪꯂꯥꯅ ꯁꯤ ꯑꯣꯏꯔꯗꯤ ꯃꯩꯇꯩꯔꯣꯟꯗ ꯀꯔꯤ ꯑꯣꯏꯕ ꯌꯥꯏ ꯈꯪꯗ꯭ꯔꯒ ꯑꯣꯖꯥ ꯑꯃꯗ ꯍꯪꯉꯒ ꯃꯁꯤꯒꯤ ꯕꯪꯂꯥꯁꯦ
masigi kano se mite ron la bangla ra khangre aduna mite ron na kari oigani masigi matang si ju amutang mane saireng iriba wareng ibiriba mayam punamakta masi ai request tawningi aigi aina smaktabo ai je kano jamna haijaba singjaba amasung chawro ipa kasida ising mariga matang hapchan jabagi sum kano ijabani ai afawa kano sunna chade afawa researcher junna chade adubu aina hiding badi ngasi kano gi akoi gi saireng ibada khangde wareng iba khangde akoi gi meitei loan asengbana ibiba amasung masigi leitragana dictionary phapiba ko mitedong dictionary thoe natraga aikoigi oja khang ahi singda hangbiraga ai asina bangla sina mitedona kari oigani masigi matang sisu amuktang sijanaba miyeng tabiba mayam tabiriba amasung studio de lengbiriba oja sing mayamda aina nulukchana singjari masigi matang disu amtang 타가짜리 어자기 사이링 한번 딴거 빠비람 가더라. oja ai sareng amaga pabe anu kano tawraga ai ani suba sareng ahum 슈바 하더라. ani suba ni oja ai gi 아니 슈바 오케이 오케이 에이 무탕다. ai gi ani suba sareng YL Kati ai masigi sareng se ai kano gi manipur da thokliba khoi gi meitai ji conflict sigi matang da ai ning kano tawraga sum asigi matang da i thokchabani adu conflict sigi jamna su kano nate adu su ai sum khallaga Bangladesh ta leiraga i thokchabani ada ai gi sareng gi maming YL Kati na tekhrabada lengak mana takhidre lengak mamit tangkhre lengak machin phachinkre achumbana marai chaitharakpa aranbana khut lingkhraba akanbana asonbabu namthabire akhang ahei angam atausingna kangkha lotkre apang thauna sabasingna ngamkhai ngakle ahing tanglau athengba amambagi akibagi masakni nongmadi soidana nungalakani ngairi nongpok chingkhai pangna jengbada mit chokthare adumakta oirabasu leli kesum sangi pangkak kumna yotki polang manungda leiba chekla gumbani paiba ngamkhi kadai dasu lengakpana namthabirawa kunaise sumna chathoklaba upop olaba leibak yengki maigei khuding kintarage ngairaba meiriktagi meijaubina khudum challaba leibak hingbagi mahau jaudraba paloida hingbagi mahau jauraroi paloida aduna iri saireng saidam tungi mirol gi tamak YL Katina tekhrabada loijare masang ai gi saireng ani suba 타가짜리 어자 양 파자바 하여튼 얌나 하여튼 머리 쫌나 공도옥바 세령 아마니 ngasi manipuri crisis 하여튼 manipuri crisisida yum파모르가 이바 세령니 아두가 로레나 어자나 담비리바 wakalon hajar animak yang pajabani akoigi ming miteisingi maming miteirona thonba amasung akoigi sereng wareng wari macha ibada akoi kano singi ke hatare kano gi ming si yaud akoi bengali si yaringa gi yalan da english yaringa gi lonya na hatare atop lon si yaringa gi yalan da ba aduni ojana pa se akoi chumi ojagi du akoi sum mayam da saduk na bukhona jage du mathang da akoi sum madam baby da lakjage Madam Baby gi shu aroiba akhoi collection remark amatang thambiu aduga loinana madam gi sereng amatang sum ningchang biramo aina ngasi Manipur Mirror bu yam thagatchaning haibadi saita bu pamba literature bu pamjaba mayam ama sulai sigumba platform asigumba online asi pibase asi moi mayam sigi pun thogapa akoi su iba hijabadi nate asigumba khudong chabse phangba mategi dum iningba dum apoi adugu maina mayam ama su siga tripura da su mapam mategi su lerang mani khalli asmaina Manipur Mirror tawbise khara toina tawbiragadi yamna nungai jagani khanje oja atopagi su atopada su khudong chaba piba moisu toina taw asiaraga ai aroiba saireng na pazage hai tabisi aigi
ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯑꯩꯒꯤ ꯇꯦꯂꯪꯒꯥ ꯑꯩꯒꯤ ꯇꯦꯂꯪꯒꯥ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯈꯤ ꯃꯥꯂꯪꯕꯒꯤ ꯇꯥꯟꯊꯥꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯄꯨꯟꯁꯤꯕꯨ ꯃꯄꯥꯟ ꯊꯣꯔꯛꯄ ꯐꯪꯖꯕꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯦꯟꯕꯒ ꯂꯣꯏꯅꯅ ꯃꯆꯨ ꯃꯆꯨꯒꯤ ꯇꯦꯂꯪꯒꯥꯁꯤꯡꯒ ꯇꯤꯟꯅꯗꯨꯅ ꯊꯦꯛꯅ ꯅꯧꯅ ꯍꯥꯏꯅ ꯍꯨꯝꯅ ꯑꯁꯨꯝ ꯄꯥꯏꯈꯠꯈꯤ ꯅꯤꯡꯊꯤꯖꯔꯕ ꯍꯥꯡꯂꯕ ꯑꯇꯤꯌꯥꯁꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯇꯦꯂꯪꯒꯥ ꯃꯌꯥꯝꯅ ꯂꯩꯇꯦꯡꯈ꯭ꯔꯦ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯁꯥꯟꯅꯔꯤꯕ ꯇꯦꯂꯪꯒꯥ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯅꯤꯡꯉꯥꯏꯅꯤ ꯍꯣ ꯇꯦꯂꯪꯒꯥ ꯅꯪꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯀꯔꯤꯁꯨ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯈꯪꯗꯅ ꯄꯟꯊꯨꯡꯐꯝꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯑꯇꯤꯌꯥꯗ ꯂꯩꯆꯤꯟꯒ ꯀꯦꯀꯨꯔꯣꯠꯄꯤ ꯁꯥꯟꯅꯗꯨꯅ ꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯑꯣꯏꯖꯅꯤꯡꯉꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯑꯩꯅ ꯇꯦꯂꯪꯒꯥꯒꯤ ꯂꯪꯖꯥ ꯂꯪꯖꯤꯟ ꯑꯗꯨ ꯃꯥꯏꯀꯩ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯦ ꯃꯆꯨ ꯃꯆꯨ ꯄꯥꯏꯔꯤꯕ ꯇꯦꯂꯪꯒꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯤꯔꯛꯏ ꯑꯩꯒꯤ ꯇꯦꯂꯪꯒꯥ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯀꯅꯥꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯗꯨ ꯀꯛꯊꯠꯄꯤꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯩꯆꯤꯟꯒꯤ ꯃꯔꯛꯇ ꯄꯥꯏꯈꯤꯗꯨꯅ ꯑꯁꯨꯝ ꯇꯥꯡꯈꯤꯗꯨꯅ ꯃꯁꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯇꯦꯂꯪꯒꯥ ꯃꯤꯀꯨꯞ ꯑꯃꯇꯪꯀꯣ ꯅꯪꯅ ꯍꯔꯥꯎꯖꯔꯝꯕ ꯅꯤꯡꯇꯝꯅ ꯄꯥꯏꯖꯕ ꯐꯪꯖꯗ꯭ꯔꯕ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯇꯦꯂꯪꯒꯥ ꯅꯪꯒꯤꯁꯨ ꯌꯦꯛꯅꯕꯅ ꯊꯜꯂꯕꯣꯏ ꯂꯣꯏꯖꯔꯦ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯌꯥꯝꯅ ꯐꯖꯔꯕ ꯏꯃꯦꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯩꯊꯥꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯁꯪꯁꯪ ꯎꯕ ꯑꯗꯨꯒꯨꯝꯕ ꯐꯖꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯑꯁꯤꯅꯤ ꯁꯩꯔꯦꯡ ꯏꯕ ꯄꯥꯕ ꯑꯃꯁꯨꯡ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯒꯤ ꯀꯩꯅꯣ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯉꯝꯍꯧꯗꯕ ꯀꯌꯥꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥꯁꯨ ꯁꯩꯔꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯤꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯍꯣꯏ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯅꯕ ꯇꯧꯖꯔꯛꯀꯦ ꯃꯃꯥꯡꯉꯩꯗꯁꯨ ꯑꯩꯈꯣꯏ ꯀꯌꯥ ꯄꯥꯡꯊꯣꯛꯆꯈꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯔꯒꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯡꯃꯗꯁꯨ ꯏꯁꯨ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯈꯨꯟꯅꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯊꯝꯃꯤ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗꯤ ꯑꯁꯥꯝꯗꯗꯤ ꯍꯥꯏꯅ ꯑꯁꯥꯝꯒꯤꯗꯤ ꯂꯛꯀꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯑꯗꯩꯗꯤ ꯀꯁꯥꯔ ꯗꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯥꯠꯐꯣꯝ ꯈꯔ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯟꯗꯤꯌꯥꯒꯤꯗꯤ ꯍꯣꯏ ꯆꯨꯝꯅꯒꯤ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯕ꯭ꯂꯣꯒꯤꯡ ꯅꯠꯇ꯭ꯔꯒꯅ ꯆꯨꯝꯅꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯏꯚ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯅ꯭ꯌꯨꯁ ꯄꯣꯔꯇꯥꯜ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯒꯤ ꯄ꯭ꯂꯥꯠꯐꯣꯝ ꯑꯣꯏꯅ ꯂꯩꯕꯁꯤ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯩꯅ ꯁꯨꯝ ꯑꯗꯨꯒꯤꯈꯔ ꯃꯦꯟꯁꯤꯟꯅꯕ ꯍꯥꯏꯅ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯈꯔ ꯁꯨꯝ ꯂꯧꯖꯕ ꯍꯣꯏ ꯃꯦꯗꯥꯝ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯃꯊꯪ ꯑꯩꯈꯣꯏ ꯃꯇꯝꯗꯨ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯦꯗꯃꯤꯟ ꯇꯤꯝꯒꯤ ꯑꯦꯅꯤ ꯀꯩꯅꯣ ꯑꯃꯅ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯃꯊꯪ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯂꯥꯠꯐꯣꯝꯁꯤ ꯑꯩꯈꯣꯏ ꯄꯨꯁꯟꯖꯔꯛꯀꯦ ꯑꯁꯤ ꯇꯁꯦꯡꯅꯅꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯏꯔꯤꯕ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯏꯅꯣꯠ ꯄꯤꯕ ꯉꯝꯕꯒꯤ ꯀꯩꯅꯣ ꯄꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯇꯣ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯒꯔꯇꯂꯥꯒꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯨꯔꯦꯈꯥꯗ ꯂꯥꯛꯆꯒꯦ ꯃꯦꯗꯥꯝꯒꯤꯁꯨ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯀꯩꯅꯣ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯀꯣꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯣꯗꯤꯌꯦꯟꯁꯁꯤꯡ ꯍꯥꯏꯗꯤ ꯉꯁꯤ ꯌꯦꯡꯉꯤꯕ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯗꯁꯨ ꯃꯦꯗꯥꯝꯅ ꯀꯔꯤ ꯊꯝꯅꯤꯡꯕ ꯅꯣꯠ ꯑꯣꯟꯂꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯝꯒꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯈꯛꯇꯗꯤ ꯂꯩꯔꯤꯕꯁꯤ ꯒ꯭ꯂꯣꯕal ꯑꯣꯗꯤꯌꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯔꯣꯞꯇꯒꯤ ꯌꯦꯡꯕ ꯌꯥꯎꯔꯤ ꯑꯗꯒꯤꯗꯤ ꯃꯤꯗꯜ ꯏꯁꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯗꯨꯕꯥꯏ ꯑꯔꯕ ꯑꯃꯤꯔꯥꯠ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯕꯨ ꯙꯥꯕꯤꯗ ꯂꯩꯕ ꯑꯃꯦꯔꯤꯀꯥ ꯀꯅꯥꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯉꯜ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯤꯇꯩꯂꯣꯟ ꯉꯥꯡꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣꯅꯤ ꯄ꯭ꯂꯥꯠꯐꯣꯝꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯃꯦꯗꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯏꯃꯥꯂꯣꯟꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯒꯁꯨ ꯀꯥꯏꯗꯦꯀꯣ ꯑꯁꯨꯝ ꯑꯦꯅꯤ ꯃꯦꯗꯥꯝꯅ ꯍꯥꯏꯅꯤꯡꯕ ꯍꯟꯗꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯃꯦꯗꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯦꯗꯥꯝꯒꯤ ꯑꯔꯣꯏꯕ ꯁꯩꯔꯦꯡ ꯑꯃꯇꯪꯒ ꯄꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯩꯁꯦ ꯅꯧꯅ ꯂꯥꯛꯆꯕꯅꯤꯅ ꯁꯥꯏꯠꯇꯒꯤ ꯃꯔꯝꯗ ꯑꯇꯩ ꯃꯔꯝꯗꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯍꯣꯏ ꯏꯃꯥ ꯏꯃꯥꯂꯣꯟꯁꯦ ꯑꯃ ꯑꯣꯏꯅ ꯍꯣꯏ ꯏꯃꯥ ꯑꯃ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯀꯥꯏꯗꯦ ꯑꯣꯏꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯃꯥꯂꯣꯟꯁꯦ ꯑꯩꯈꯣꯏ
ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯁꯤ ꯃꯐꯝ ꯖꯍꯥ ꯊꯥ ꯇꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯣꯏꯖꯥꯏꯅꯅ ꯂꯩꯔꯁꯨ ꯏꯃꯥ ꯂꯣꯟꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯣꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯤꯅꯁꯤ ꯑꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯁꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯋꯥꯐꯝꯗꯤ ꯍꯣꯏ ꯑꯗꯨꯒ ꯃꯦꯗꯥꯝ ꯀꯩꯅꯣꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯋꯥꯐꯝ ꯊꯝꯕꯒꯤ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛ ꯑꯩ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯩꯔꯦꯡꯁꯦ ꯇꯥꯟꯊꯣꯛꯆꯔꯒꯦ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯒꯤꯗꯤ ꯂꯥꯏꯐꯝꯅꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯌꯦꯡꯈꯤ ꯃꯥꯏꯀꯩ ꯁꯩꯊꯥꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯂꯦꯝꯖꯔꯤꯕ ꯂꯝꯗꯝꯅꯤ ꯔꯤꯇꯨ ꯇꯔꯨꯛꯅ ꯊꯧꯒꯜꯂꯤꯕ ꯏꯔꯝꯗꯝꯅꯤ ꯑꯔꯨꯕ ꯏꯁꯤꯡ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯈꯥꯗ ꯇ꯭ꯔꯤꯄꯨꯔꯦꯁꯣꯔꯤ ꯏꯃꯥꯅ ꯉꯥꯟꯊꯣꯏꯔꯤ ꯑꯋꯥꯡꯗ ꯑꯅꯨꯀꯨꯇꯤ ꯂꯥꯏ ꯀꯨꯇꯤ ꯀꯨꯟꯊ꯭ꯔꯥꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯝꯗꯝꯅꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯚꯥꯔꯠ ꯏꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯖ ꯏꯌꯥꯏꯒꯤ ꯀꯣꯅꯨꯡ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕ ꯀꯣꯅꯨꯡꯅꯤ ꯅꯤꯔꯃꯍꯜ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯆꯤꯡꯁꯤꯜꯂꯤꯕ ꯂꯝꯗꯝꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯝꯕꯨꯔꯗ ꯂꯩꯔꯤ ꯅꯥꯔꯤꯀꯦꯜ ꯀꯨꯟꯖꯣ ꯌꯦꯡꯕꯗ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯂꯝ ꯂꯩꯔꯤ छꯣꯕꯤꯃꯨꯔꯥ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯑꯃꯦꯔꯤꯀꯥꯒꯤ ꯑꯃꯥꯖꯟꯒ ꯄꯥꯟꯗꯝꯅꯤꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯛꯂꯕ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯆꯔꯕ ꯒꯨꯃꯣꯇꯤ ꯇꯨꯔꯦꯜ ꯃꯥꯏꯀꯩ ꯅꯨꯡꯒꯤ ꯑꯋꯥꯡꯕ ꯐꯤꯕꯥꯟ ꯍꯛꯇꯨꯅ ꯂꯩꯔꯤ ꯂꯥꯏ ꯀꯌꯥꯒꯤ ꯁꯛꯇꯝ ꯁꯤꯕ ꯗꯨꯔꯒꯥ ꯕꯤꯁꯅꯨ ꯑꯇꯩꯁꯨ ꯃꯈꯜ ꯀꯌꯥ ꯂꯩꯔꯤ ꯆꯤꯆꯤꯡꯐꯥꯛ ꯃꯤꯡꯊꯣꯜꯕ ꯃꯝꯂꯕ ꯁꯨꯔꯨꯡ ꯃꯅꯥꯛꯇ छिरी ꯍꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯒꯤ ꯆꯦꯟꯊꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯆꯤꯡꯗꯣꯜꯗꯒꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗꯒꯤ ꯆꯦꯟꯊꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯎꯍꯩ ꯋꯥꯍꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇꯕ ꯂꯝꯗꯝꯅꯤ ꯑꯒꯔꯇꯂꯥꯒꯤ ꯃꯥꯅꯤꯛꯀ ꯅꯤꯡꯊꯧꯒꯤ ꯄꯨꯋꯥꯔꯤ ꯄꯨꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯐꯖꯔꯕ ꯁꯅꯥ ꯀꯣꯅꯨꯡ ꯖꯥꯇꯤ ꯄꯨꯝꯅꯃꯛꯄꯨ ꯅꯥꯎꯀꯣꯜꯂꯤꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕꯤ ꯇꯈꯦꯜ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯂꯣꯏꯖꯔꯦ ꯑꯣꯖꯥ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯕꯨꯁꯨ ꯑꯩꯈꯣꯏ ꯃꯦꯗꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯁꯦꯡꯅꯅꯤ ꯑꯩꯈꯣꯏ ꯁꯩꯔꯦꯡꯁꯤ ꯏꯔꯝꯗ꯭ꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏ ꯆꯨꯝꯅꯗꯤ ꯋꯥꯔꯤ ꯁꯥꯕꯗ ꯀꯌా ꯌꯥꯎꯗꯦ ꯑꯩꯈꯣꯏꯁꯨ ꯆꯨꯝꯅ ꯐꯖꯩꯅꯦ ꯑꯗꯨꯅꯦ ꯍꯥꯏꯕꯅꯤ ꯁꯩꯔꯦꯡꯁꯤ ꯍꯦꯛ ꯏꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯤ ꯐꯥꯎꯕꯅꯤꯅ ꯑꯁꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤꯁꯨ ꯅꯠꯇꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯆꯤꯝꯕꯥꯟꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯜꯅ ꯈꯣꯡꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯊꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯄꯨꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯃꯇꯝꯁꯤ ꯌꯥꯝ ꯂꯧꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝꯗꯒꯤ ꯍꯧꯔꯛꯄ ꯑꯗꯣ ꯍꯧꯖꯤꯛ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯌꯥꯝꯕꯨꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯀꯨꯃꯥꯔꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯩꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯃꯅꯤꯄꯨꯔꯤ ꯃꯤꯗꯔꯗ ꯅꯠꯇ꯭ꯔꯒꯅ ꯑꯁꯥꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯣꯖꯥꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯗꯕꯨ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕ ꯑꯗꯨꯒ ꯂꯣꯏꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯗꯨꯒꯤ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥꯒꯤ ꯌꯥꯃꯨꯡꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯑꯃꯇꯪ ꯄꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯌꯥꯎꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯈꯦꯠꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯆꯦꯟꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯥꯔꯁ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯂꯩꯍꯟꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯁꯤ
asini aigi haijaning ba du aroba oina tentakna aigi sereng macha matang ai pathukchage serengi mingdi telanga thaduk piraklo langla langjin paijaruge ining tamna thaduk piraklo langla langjin paijaruge ining tamna phudonglo lausing panggal taptharanu amuk nungnanglanu handuk piraklo atat akham leitana leisin khraba langla langchak marinda sajage jagoi thekna leina nangi khudombigi khuthekta silluge mafam khuding yeluge nungsi leinam malem sin thungna cinglon kaya lana paijaruge atia kham thengna akhak arau nonglei nungsit pungamna nga luge awang nongpok drubatra oina thawan michak lakta tinduna asi harga mang famda amkana su khurumjari amuka thagachari oja yamung ngashidi matamsi sum hokibana losalakpa tare aduna amukasu mayamda koi manipuri mirror admin team gi koi editorial team gi makaidagi nolukchari kai kumnajari kanagumba aina ngasi losanringi wangda ai amutanga mayamda hajaningbadi kanagumba gi karigumba chitauba wari leiragadi natraga yamna emergency kai hainingba leiragadi asum ningsingbiba yagani adugi khudongchaba pijage karigumba koi madam bibi khangde koi oja manibhadra ba oja madam surekha karigumba hainingba leiragadi tedi mapan thokre to koi studio leiriga kenosing sida karigumba haimingba leiragadi sum habiba yagani natragadi koi asigi platform se manipuri mirror khakta nataba aina hajaningisina koi sumaina seirengba koi kangusing maroina kabian haide kabi sing natragana ai singi punjalaga mamangai de kabit ki matam de yam toina uramiko aduga hojiki kabit ki matung haita 23 natraga 22 gi makha de keno si khara watle 22 23 bhau de manipur dagi bo oiro assam dagi oiro natraga koi tripura dagi su amani taugi ba kerom tawi so bangladesh dagi su aduna samidang natraga khara sangdokpam change isagi achinbedo khara kaithoga mayam si sum keno tobiu any keno dagi koi tripura gi sahitya sangsad sahitya parishad haima assam tripura gi koi sahitya parishad ki makai dagi bu oiro natraga lanai gi keno dagi makai dagi bu oiro sum keno toba yai ko mayam si sum khara punjalaga koi sigumba any StreamYard platform natraga Zoom natraga keno de tawge hargade ai sum isamak keno kai hatare host oiba natragana keno oiba suru yadraga suna link to sum share tawjara kana gumna kari gumba haragadi ai yum dabu oiro StreamYard dabu oiro koi sigi khudong chab se sum link si pija pangam gani to asi tang mayam da khangan jage aduga loina na ngasi imalon saitha saireng sedina bada suru yalba puno kusu thagachari mathangda koi amukasu koi mayam da soidana asiguma thorama pangthoknaba hotnajagani tawbatabu khara toina tawbadi khara hatare mayam ni achinba mayam si aina mu contact tawbadi khara wan su thokpa hatare aduna yam toina thagi natraga chayolgi thakhai tawbadudi khara wana thoi adora su matangda koi siguma occasion lakpadadi sum hai keno si hotnajarake to mayam atei thodokpa wari leitragadi asida sum losanaba gi yathang nijari asi haraga akoi kai hatare oja manibhadra yamung rajkumar adugagidi madam surekha madam baby kono kosu koi amkasu hana thagachari kai khumnajari tawingol khango chari asi haraga mayam dagi kaina yathak nijari thagachari mayam khoramjari Chari kai kuno chari mayam punamapu